ngasi Imphal Talkative mayamgi mafamda puduna lakliba film asi Ye Jawani He Diwani hariba film asi May gi tarik 38 2013 da release tawkhiba romantic movie Ayan Mukherjee na direction piba film amani film asi nambada crore nimfu muk changi adubu film asi crore 318 hena tanba film ama oiki Internet movie database ta rating 10 gi manungda 7.2 fangba mayamna yamna pamna yengnakhiba film ama oiki film asigi main oiba character singdi Kabir Thapa natragana Bani gi saktamda Ranbir Kapoor Naina Talwar gi saktamda Deepika Padukone Aditi gi saktamda Kalki Koechlin Abi gi saktamda Aditya Roy Kapoor movie story asi lidringai mangoina na story asibu liba matamda soikhiba lankhiba yaurabadi mayamda ngakpiu haina haijari Ye Jawani He Diwani harib film asida nena yamna samjibi doctor amani masagi maramdamdagi henjadabi nupi masa amakhakni Bani yamna adventurous oiba prithivigi kachin koya pumnamaku koiduna chatpasina magi manglan oirami nena amadi Bani anigi wakhal pandam manade adum oinamak mabani nungsinakhi Nena amadi Bani nuksinajarabasu kaina thangda thungakhibra natagana kaina khibra habdo mayam punna yengminasi film asigi ahuba sin asida Aditi gi luhongbagi invitation kanna iri amadi invitation sing adu athapa anakpada leiba mamanabi singda courier gi khuthangdi yohali Aditi gi invitation ado nena da su yorai invitation adu fakatuna yengi Nena gi wakhalda karigumba apik pa potsing asina kawbu ngamlaroidaba nuksiba memory kaya ama ningsinghalli Nena na ningsinglai matam ama shopping mall amada Nena amadi Nena gi mama imung manungi potchei leiba laklami numitto cash counter da leplingai Aditi high school gi backbencher kanguni mahaksu cash counter aduda sanglaktuna Nena bu ubda kaurai Aditi matamdugi jeans short selami Aditi na Nena ubda hi Haima nang Nena Talwar natro karam tawri Nena na kashu thudokpa tawdi Nena gi mama na jean short setliba Aditi ubada hainadaduna kari nang kashu tawde nate hojik medical college ki satrani adusu magi class ta rank number 1 ni tarise Aditi na khumai rocking yar nang di hanagi hanadum rank number 1 tari ne naire Nena na haide Nena gi mama na mu hangi nang di kaidawri Aditi na Anti like si aigi hainabi nate aduna like ta asaga thamdreda adubu vacation thola ine hojiksi Nena gi mama na ngi vacation di kaide satoriba Manali dane hayeng chatkani anti Aditi ni khumai Nena gi mama na family vacation ni adudi makhatai Aditi na nate anti akoi friend mayam ga chattuini Nena nang su khangi dana last bencher Bani ga Abiga high school gi do haima Abinash yo do aigi best friend do Bani Kabir Thapa do mo siyaugduine hayengje Nena na khangi Aditi na fare dudi lehoro anti muk chalukhige haramaga mall adudagi thoki case counter dugi nupa aduna Nena da excuse me ma'am haujiki namanabi dugi diary ama thamami diary si passion biu haiduna peri diary odu paiduna Nena na yengbada Manali da trekking chatpagi list oirami mathangi sin asidana Bani amadi mahaki thabuk tongminariba staff singa prostitute amada interview lawami interview host oriba foreigner dina prostitute nupi odu da hangi nangi na sa kya lagi hangi khumu yade nupi odu Bani na khumu hangiba question singje lagliba foreigner singje nangi wari prithvi pumba thagat kadoribani makhoi Argentina dagi sitana interview loba laglibani nupi duna mu khumai Argentina bu kaida lege Bani na khungang macha amani nupi duna Maduda aibu pubiroidro Bani na soidana pubidoine darling wahang sigi paukhum piro hari nupi dana nofet tawraga khumai I have 2 children mapadi kanano hangmakan harami asumna interview lowringai da prostitute house aduda nupi mayam aduna isai saglai isai adu langmang hai yawram nupa amana hojik mayam gi mafamda agra gi khwadi gi phajabi changkhonbi ama mayam gi mafamda present tawjagi Mohini hairami masak matau phajabi nupi Mohini Yumadugi dolandagi stair da tapna kumthaduna nupi gi mit asina atangbalan mureina ba angang ba machugi chinbal nahaki pungming da fauri bado phangnana ba honasi ngasi gi nuksiraba numidang sida mayam wa noklami Bani na aigi marup sa ngamlingai da phanghongna ba tawrese natrabadi ningam horoi ko hayeng yaurabadi hairami mayam wa nokli isai nongmai adu pena nungai ne yaurami
ꯁꯤꯟ ꯑꯃꯗꯅ ꯅꯦꯅꯥꯒꯤ ꯃꯄꯥ ꯃꯃꯥꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯃꯥꯅ ꯉꯁꯤꯗꯤ ꯅꯦꯅꯥꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯐ꯭ꯔꯦꯟ ꯑꯃ ꯊꯦꯡꯅꯩ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯀꯗꯨꯅ ꯁꯦꯒꯥꯏꯕ ꯉꯥꯛꯇ ꯃꯀꯣꯛꯇ ꯍꯦꯗꯐꯣꯟ ꯑꯆꯧꯕ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯄꯨꯔꯥ ꯖꯪꯒꯂꯤꯅꯤ ꯃꯃꯥꯟꯅꯕꯤꯗꯣ ꯅꯦꯅꯥꯒꯤ ꯃꯄꯥ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯅꯦꯅꯥꯅ ꯄꯄꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯕ ꯅꯠꯇꯦ ꯏꯃꯥꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤꯅꯤ ꯃꯃꯥꯅ ꯀꯔꯤꯅꯣ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯍꯥꯏꯕꯗꯤ ꯐ꯭ꯌꯨꯆꯔꯁꯨ ꯂꯩꯔꯣꯏꯗꯕ ꯑꯉꯥꯡꯗꯨꯗ ꯅꯦꯅꯥꯅ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ ꯃꯁꯥꯒꯤ ꯂꯥꯏꯐꯇꯨ ꯑꯦꯟꯖꯣꯏ ꯐꯥꯎꯕꯗꯤ ꯇꯧꯔꯤ ꯑꯩꯗꯤ ꯀꯗꯥꯏ ꯑꯩꯗꯤ ꯀꯥ ꯑꯃꯗꯒꯤꯁꯨ ꯍꯦꯟꯗꯦ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅꯇ ꯂꯩ ꯌꯥꯗ꯭ꯔꯦ ꯍꯛꯆꯥꯡꯒꯁꯦ ꯅꯣꯡꯃꯇꯁꯨ ꯀꯣꯏꯔꯨꯁꯨ ꯂꯥꯡꯉꯨꯁꯨ ꯍꯥꯏꯅ ꯈꯟꯗꯦ ꯍꯥꯏꯔꯝꯃꯒ ꯅꯦꯅꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯤꯟꯁꯤꯗꯅ ꯕꯅꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯌꯦꯡꯂꯨꯔꯕ ꯇꯨꯡꯗ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏ ꯕꯅꯤꯒꯤ ꯃꯄꯥ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯕꯅꯤ ꯀꯥ ꯑꯗꯨ ꯃꯩ ꯊꯥꯜꯂꯤ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯃꯄꯥ ꯂꯩꯔꯝꯃꯤ ꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯃꯄꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯅꯤ ꯕꯅꯤꯅ ꯑꯃꯝꯕ ꯀꯥꯁꯤꯗ ꯆꯤꯟ ꯊꯤꯔꯤ ꯀꯩꯒꯤ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯉꯟꯅ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯣ ꯃꯄꯥꯅ ꯑꯩꯅ ꯉꯟꯅ ꯇꯨꯝꯂꯕꯗꯤ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯀꯔꯝ ꯀꯥꯟꯗ ꯌꯦꯡꯕ ꯐꯪꯒꯅꯤ ꯍꯌꯦꯡꯗꯤ ꯅꯪ ꯃꯅꯥꯂꯤꯒꯤꯗꯃꯛ ꯉꯟꯅ ꯆꯠꯈ꯭ꯔꯅꯤ ꯕꯅꯤꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯅꯥꯂꯤ ꯍꯥꯏꯕ ꯍꯥꯏꯔꯒ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯄꯥꯅ ꯑꯣ ꯑꯩꯅ ꯆꯤꯟ ꯊꯤꯔꯝꯃꯅꯤ ꯑꯗꯨꯁꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯒ ꯃꯅꯥꯂꯤ ꯆꯠꯄꯒꯤ ꯇꯨꯔꯤꯁ ꯃꯦꯞ ꯌꯥꯎꯕ ꯄꯥꯁ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯇ꯭ꯔꯦꯛꯀꯤꯡ ꯑꯦꯛꯁꯄꯤꯗꯤꯁꯟ ꯇꯨ ꯈꯤꯞꯁꯤ ꯄꯥꯁ 16,000 feet above the sea level ꯍꯥꯏꯔꯛꯄꯗꯨꯗ ꯕꯅꯤꯅ ꯆꯦ ꯑꯗꯨ ꯃꯄꯥꯗꯒꯤ ꯐꯠ ꯃꯨꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯗ ꯀꯩꯗꯧꯕꯩ ꯆꯪꯉꯤꯅꯣ ꯑꯩ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ꯭ꯔꯣ ꯁꯥꯎꯖꯜꯂꯤ ꯁ꯭ꯇꯦꯞ ꯃꯥꯗꯔꯗꯨꯅ ꯂꯥꯎꯈꯠꯀꯅꯨ ꯕꯅꯤ ꯍꯥꯏꯔꯗꯨꯅ ꯐ꯭ꯔꯤꯖ ꯑꯗꯨꯗꯒꯤ ꯍꯩ ꯃꯍꯤ ꯍꯩꯔꯛꯏ ꯕꯅꯤꯅ ꯍꯦꯜꯂꯣ ꯁ꯭ꯇꯦꯞ ꯃꯥꯗꯔ ꯀꯔꯦꯝꯅꯅ ꯍꯥꯏꯔꯝꯃꯤ ꯁ꯭ꯇꯦꯞ ꯃꯥꯗꯔꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯕꯅꯤ ꯑꯩꯈꯣꯏꯗꯗꯤ ꯅꯪꯅ ꯂꯣꯅꯥꯚꯦꯂꯥꯗ ꯆꯠꯀꯅꯤ ꯍꯥꯏ ꯑꯗꯨꯒ ꯅꯪꯗꯤ ꯃꯅꯥꯂꯤꯗ ꯇ꯭ꯔꯦꯛꯀꯤꯡ ꯑꯣꯏꯅ ꯆꯠꯇꯧꯔꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯗꯧꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯁꯦꯜ ꯄꯥꯏꯕ ꯅꯠꯇꯦ ꯕꯅꯤ ꯄꯩꯁꯥ ꯇꯨꯡꯁꯜꯂꯨ ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯇꯨꯡꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯒꯗꯧꯔꯤꯕꯅꯤ ꯕꯅꯤꯅ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯇ꯭ꯔꯦꯛꯀꯤꯡꯁꯦ ꯑꯩꯒꯤ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯩ ꯁ꯭ꯇꯦꯞ ꯃꯥꯒꯤ ꯏꯃꯨꯡꯁꯤꯗ ꯆꯠꯊꯔꯤꯕ ꯗ꯭ꯔꯃꯥꯗꯣ ꯑꯩ ꯔꯦꯁꯄꯦꯛ ꯇꯧꯏ ꯑꯗꯨꯕు ꯅꯪꯗꯤ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯅꯠꯇꯦ ꯑꯗꯨꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯤꯔꯛꯀꯅꯨ ꯍꯌꯦꯡ ꯃꯅꯥꯂꯤ ꯇ꯭ꯔꯦꯛꯀꯤꯡ ꯆꯠꯂꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯃꯉꯣꯟ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯕꯅꯤ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯇ꯭ꯔꯦꯛꯀꯤꯡ ꯆꯠꯄꯗ ꯄꯨꯅꯅꯕ ꯑꯍꯟꯕ ꯕꯦꯒ ꯑꯃ ꯂꯩꯔꯝꯃꯤ ꯃꯄꯥ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯕꯦꯒ ꯑꯗꯨꯒꯤ ꯃꯆꯨ ꯌꯥꯔꯕꯣ ꯕꯅꯤꯅ ꯄꯥ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯂꯦꯛꯆꯔ ꯑꯗꯨꯝ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯍꯤꯡꯅꯤꯡꯏ ꯃꯄꯥꯅ ꯃꯗꯨꯗꯅꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯕꯅꯤ ꯅꯪꯅ ꯃꯄꯥ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯕꯅꯤꯅ ꯋꯥ ꯑꯗꯨ ꯐꯠ ꯀꯛꯇꯨꯅ ꯑꯩ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯄꯥ ꯑꯣꯏꯕ ꯄꯥꯝꯗꯦ ꯃꯄꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯕꯅꯤꯗ ꯃꯁꯥꯗ ꯇꯞꯅ ꯅꯥꯟꯊꯩ ꯀꯔꯤꯒꯤꯅꯣ ꯆꯤꯟ ꯊꯤꯔꯤꯕ ꯕꯅꯤꯅ ꯄꯄꯥ ꯅꯪ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯑꯩꯕు ꯁꯪꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯕꯤ ꯍꯣꯏꯗ ꯇꯨꯝꯃꯨꯔꯒꯦ ꯈꯜꯂꯕꯅꯤ ꯅꯪꯉꯣꯟꯗ ꯇꯦꯟꯁꯟ ꯂꯩꯇꯅꯕ ꯃꯄꯥꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯋꯥꯖꯔꯤꯕꯁꯦ ꯐꯍꯟꯅꯤꯡꯕꯗꯒꯤꯅꯤ ꯃꯅꯥꯂꯤ ꯇ꯭ꯔꯦꯛꯀꯤꯡꯗꯨ ꯆꯠꯂꯨꯔꯅꯨꯗꯅ ꯃꯗꯨ ꯅꯪꯒꯤꯗꯃꯛ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯕꯣ ꯕꯅꯤꯅ ꯌꯥꯝ ꯊꯤꯅ ꯗꯔꯀꯥꯔ ꯑꯣꯏ ꯈꯨꯝꯃꯛꯏ ꯄꯄꯥ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯗ ꯕꯦꯛ ꯑꯥꯏ ꯂꯚ ꯏꯠ ꯍꯥꯏꯔꯛꯏ ꯃꯄꯥꯅ ꯕꯅꯤꯗ ꯅꯥꯟꯊꯕꯤꯗꯨꯅ ꯍꯌꯦꯡ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯆꯠꯂꯨꯀꯣ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯅꯦꯅꯥ ꯂꯦꯞꯇꯣꯞ ꯐꯥꯛꯇꯨꯅ ꯃꯅꯥꯂꯤ ꯇ꯭ꯔꯦꯛꯀꯤꯡꯒꯤ ꯃꯇꯥꯡꯗ ꯒꯨꯒꯜꯗ ꯁꯔꯆ ꯇꯧꯏ ꯃꯦꯛ ꯃꯥꯏ ꯇ꯭ꯔꯤꯞꯀꯤ ꯈꯨꯊꯥꯡꯗꯒꯤ ꯃꯅꯥꯂꯤ ꯇ꯭ꯔꯦꯛꯀꯤꯡ ꯑꯗꯣ ꯇꯤꯀꯦꯠ ꯀꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯑꯕꯤ ꯑꯃꯗꯤ ꯇ꯭ꯔꯦꯟ ꯂꯥꯛꯄ ꯉꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒ ꯄꯥꯀꯤꯁꯇꯥꯟꯒ ꯁꯥꯟꯅꯕ ꯀ꯭ꯔꯤꯀꯦꯠ ꯃꯦꯆ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯉꯤ ꯑꯗꯤꯇꯤ ꯑꯕꯤꯕꯨ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯖꯔꯕꯁꯨ ꯃꯕꯨꯛꯅꯤꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯑꯗꯤꯇꯤꯅ ꯑꯕꯤ ꯎꯕꯗ ꯀꯣꯟꯁꯤꯜꯂꯤ ꯑꯕꯤꯅ ꯑꯗꯤꯇꯤ ꯊꯥꯗꯣꯛꯑꯣ ꯑꯗꯤꯇꯤꯅ ꯀꯃꯥꯏꯅ ꯊꯥꯗꯣꯛꯇꯣꯏꯅꯣ ꯐꯖꯕ ꯅꯪꯁꯦ ꯁꯥꯎꯔ ꯍꯦꯜꯂꯤ ꯐꯖꯕ ꯑꯗꯤꯇꯤ ꯉꯥꯛꯇ ꯊꯥꯗꯣꯛꯑꯝꯃꯤ ꯁꯣꯝꯗ ꯏꯟꯗꯤꯌꯥꯒ ꯄꯥꯀꯤꯁꯇꯥꯟꯒ ꯃꯦꯆꯅꯤ ꯇꯦꯟꯁꯟ ꯌꯥꯝꯅ ꯂꯩꯔꯤ ꯑꯗꯤꯇꯤꯅ ꯇꯦꯟꯁꯟ ꯂꯩꯕꯗꯨꯅꯤꯅꯦ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯂꯧꯕ ꯂꯥꯛꯄ ꯀꯥꯎꯔꯝꯃꯤꯁꯦ ꯑꯕꯤꯅ ꯑꯩꯗꯤ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯂꯧꯕ ꯂꯥꯛꯇꯣꯏꯕ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯅ ꯅꯪꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯅꯤꯍꯦ ꯑꯗꯤꯇꯤꯅ ꯌꯥꯔꯦ ꯑꯣꯚꯔ ꯁ꯭ꯃꯥꯔꯠ ꯌꯥꯝꯅ ꯑꯣꯏꯔꯅꯨ ꯇ꯭ꯔꯦꯟꯗ ꯀꯥꯈꯠꯂꯁꯤ ꯂꯥꯛꯑꯣ ꯑꯕꯤꯅ ꯑꯩꯗꯤ ꯂꯥꯛꯂꯔꯣꯏ ꯃꯗꯨꯒꯤ ꯁ꯭ꯇꯨꯄꯤꯗ ꯇ꯭ꯔꯦꯛꯀꯤꯡ ꯑꯗꯣ ꯑꯗꯤꯇꯤꯅ ꯀꯔꯤꯕ ꯕꯅꯤꯁꯨ ꯅꯥꯀꯟꯗꯒꯤ ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯕ ꯉꯔꯥꯡ ꯀꯩ ꯍꯥꯏꯅꯈꯤꯒꯦ ꯑꯩꯈꯣꯏ ꯆꯤꯡ ꯀꯥꯕꯒꯤ ꯄ꯭ꯂꯥꯟꯒꯗꯣ ꯑꯕꯤꯅ ꯏꯟꯗꯤꯌꯥꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯂꯦꯁꯦ ミꯁ ꯇꯧꯕ ꯄꯥꯟꯗ꯭ꯔꯦ ꯕꯅꯤꯅ ꯐꯔꯦ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝꯅ ꯅꯪꯕꯨ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯔꯕꯅꯤꯅ ꯕꯅꯤꯅ ꯑꯗꯤꯇꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯕꯤꯅ ꯍꯦ ꯑꯩꯕꯨ ꯑꯁꯦꯡꯕ ꯍꯨꯟꯗꯣꯛꯑꯝꯗꯣꯏꯔꯣ ꯕꯅꯤꯅ ꯅꯪ ꯍꯧꯖꯤꯛꯇ ꯂꯥꯛꯑꯔꯣꯏ ꯍꯥꯏꯗꯨꯗꯤ ꯑꯕꯤꯅ ꯑꯩ ꯂꯥꯛꯇꯣꯏꯅꯤ ꯀꯩꯅꯣ ꯕꯅꯤꯅ ꯅꯪ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯅꯪꯅ ꯄꯨꯔꯛꯄ ꯄꯩꯁꯥꯗꯤ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯃꯦꯆꯇ ꯖ꯭ꯋꯥꯔ ꯊꯥꯗꯣꯛꯂꯝꯃꯅꯤ ꯑꯕꯤꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯕꯅꯤꯅ ꯍꯦ ꯑꯕꯤ ꯅꯪꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯅꯪꯕꯨꯗꯤ ꯅꯁꯥꯅ ꯈꯪꯖꯕꯗ ꯍꯦꯟꯅ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯕꯅꯤ ꯅꯪꯒꯤ ꯑꯌꯥꯎꯕ ꯄꯣꯀꯦꯠ ꯃꯅꯤ ꯄꯨꯝꯕ ꯃꯦꯆꯁꯤꯗ ꯂꯣꯏ ꯊꯥꯗꯣꯛꯂꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯑꯕꯤꯅ ꯆꯠꯂꯨꯔꯣ ꯅꯕꯥꯅꯤ ꯇ꯭ꯔꯦꯛꯀꯤꯡ ꯐꯖꯅ ꯌꯥꯎꯔꯨꯔꯣ ꯕꯅꯤꯅ
ꯑꯕꯤꯒꯤ ꯃꯅꯥ ꯄꯥꯏꯗꯨꯅ ꯌꯥꯔꯦ ꯅꯪꯒꯤ ꯗ꯭ꯔꯃꯥꯗꯣ ꯑꯗꯥꯏꯗ ꯂꯦꯞꯄꯣ ꯑꯩꯅ ꯑꯩꯒꯤ ꯄꯩꯁꯥ ꯁꯦꯚꯤꯡꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯁꯦ ꯀꯅꯥꯒꯤꯅꯣ ꯇ꯭ꯔꯦꯛꯀꯤꯡ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯕꯤꯅ ꯅꯠꯇꯦ ꯕꯅꯤ ꯅꯪ ꯋꯥꯅ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥꯅꯤ ꯑꯗꯨ ꯐꯖꯅ ꯇꯨꯡꯁꯤꯜꯂꯨ ꯕꯅꯤꯅ ꯄꯩꯁꯥꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯄꯩꯁꯥ ꯍꯥꯏꯕꯁꯦ ꯁꯤꯖꯤꯟꯅꯅꯕꯅꯤ ꯇꯨꯡꯁꯤꯟꯅꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯁꯤꯒꯤ ꯇ꯭ꯔꯦꯛꯀꯤꯡ ꯑꯁꯤ ꯆꯠꯀꯗꯧꯔꯤꯕꯅꯤ ꯂꯥꯛꯑꯣ ꯇ꯭ꯔꯦꯟꯁꯤꯗ ꯀꯥꯈꯠꯂꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯁꯣꯝꯗꯅ ꯅꯦꯅꯥꯒꯤ ꯃꯃꯥꯅ ꯑꯌꯨꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯇꯦꯕꯜ ꯑꯃꯗ ꯆꯤꯊꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯥ ꯍꯥꯏꯅ ꯊꯥꯕ ꯃꯃꯥꯗꯨꯅ ꯆꯤꯊꯤ ꯑꯗꯨ ꯐꯥꯀꯠꯇꯨꯅ ꯄꯥꯔꯨꯕꯗ ꯏꯃꯥ ꯆꯤꯊꯤꯁꯤ ꯄꯥꯕꯗ ꯄꯥꯈꯠꯀꯅꯨ ꯑꯩ ꯃꯅꯥꯂꯤ ꯇ꯭ꯔꯦꯛꯀꯤꯡ ꯆꯠꯂꯦ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯏꯔꯝꯃꯤ ꯃꯃꯥꯗꯨ ꯄꯥꯈꯠꯂꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯕꯅꯤ ꯚꯤꯗꯤꯑꯣ ꯀꯣꯚꯔꯦꯖ ꯂꯧꯗꯨꯅ ꯂꯩꯔꯤ ꯅꯦꯅꯥ ꯕꯅꯤꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯕꯅꯤ ꯍꯦꯛ ꯑꯣꯟꯊꯣꯛꯄꯒ ꯑꯦꯁꯥ ꯅꯠꯇ꯭ꯔꯣ ꯇꯥꯅꯤꯌꯥꯒꯤ ꯄꯥꯔꯇꯤꯗ ꯎꯅꯈꯤꯕꯗꯣ ꯅꯦꯅꯥꯅ ꯅꯠꯇꯦ ꯅꯦꯅꯥ ꯇꯜꯋꯥꯔ ꯍꯥꯏꯕꯅꯤ ꯕꯅꯤꯅ ꯒꯤꯇꯥꯟꯖꯂꯤ ꯒꯖꯤꯟꯗꯣ ꯅꯦꯅꯥꯅ ꯅꯠꯇꯦ ꯃꯣꯗꯔꯟ ꯀꯣꯂꯦꯖ ꯁꯦꯝ ꯕꯦꯁꯅꯤ ꯈꯨꯝꯃꯛꯏ ꯕꯅꯤꯅ ꯑꯣ ꯌꯥꯔ ꯁ꯭ꯀꯣꯂꯔꯅꯦꯅ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯥ ꯀꯃꯥꯏꯅ ꯅꯪꯒꯤ ꯑꯅꯣꯞꯇꯨꯗ ꯀꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯔꯒ ꯅꯦꯅꯥꯗ ꯀꯣꯟꯁꯤꯜꯂꯤ ꯂꯣꯡ ꯇꯥꯏꯝ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯦꯅꯥꯅ ꯌꯥꯝꯅ ꯊꯦꯡꯉꯦ ꯇ꯭ꯔꯦꯛꯀꯤꯡ ꯃꯥꯁꯇꯔꯗꯤ ꯀꯥꯏ ꯂꯩꯒꯦ ꯕꯅꯤꯅ ꯉꯥꯏꯈꯣ ꯅꯪꯁꯨ ꯑꯩꯈꯣꯏ ꯇ꯭ꯔꯦꯛꯀꯤꯡ ꯌꯥꯎꯗꯣꯏꯔꯣ ꯉꯛꯅ ꯌꯦꯡꯉꯤ ꯅꯦꯅꯥꯅ ꯑꯧ ꯍꯣꯏ ꯂꯥꯛꯇꯣꯏꯅꯤ ꯍꯥꯏꯔꯒ ꯀꯨꯂꯤ ꯑꯗꯨꯗ ꯃꯥꯒꯤ ꯕꯦꯒ ꯑꯗꯨ ꯊꯥꯡꯕꯤꯔꯛꯄꯒꯤ ꯄꯩꯁꯥ ꯄꯤꯔꯤ ꯕꯅꯤꯅ ꯅꯪ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯇ꯭ꯔꯦꯛꯀꯤꯡꯅꯤ ꯈꯪꯉꯤꯀꯣ ꯇꯦꯟꯇ ꯇꯨꯝꯗꯣꯏꯅꯤ ꯆꯤꯡ ꯑꯋꯥꯡꯕ ꯀꯌꯥ ꯀꯥꯗꯣꯏꯅꯤ ꯅꯨꯃꯤꯗꯥꯡꯗ ꯁꯑꯣꯡꯕ ꯊꯣꯛꯂꯛꯇꯣꯏꯅꯤ ꯅꯪ ꯈꯪꯉꯤꯀꯣ ꯅꯦꯅꯥꯅ ꯁꯥꯎꯔꯒ ꯑꯣ ꯇ꯭ꯔꯦꯛꯀꯤꯡꯒꯤ ꯃꯤꯅꯤꯡꯁꯦ ꯑꯩꯁꯨ ꯈꯪꯖꯔꯦ ꯏꯕꯨꯡꯉꯣ ꯈꯨꯝꯃꯛꯏ ꯃꯈꯣꯏ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯀꯥꯗꯨꯅ ꯇ꯭ꯔꯦꯛꯀꯤꯡꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯕ ꯍꯧꯔꯝꯃꯤ ꯃꯅꯥꯂꯤꯒꯤ ꯇ꯭ꯔꯦꯛꯀꯤꯡꯒꯤꯗꯃꯛ ꯕꯁꯇ ꯑꯃꯨꯛ ꯃꯊꯪ ꯂꯥꯛꯏ ꯃꯅꯥꯂꯤꯒꯤ ꯇꯥꯎꯟ ꯑꯗꯨꯗ ꯅꯦꯅꯥ ꯃꯟꯗꯤꯔ ꯑꯃꯗ ꯈꯨꯠ ꯂꯣꯟꯗꯨꯅ ꯂꯥꯏ ꯈꯨꯔꯝꯃꯤ ꯕꯅꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯅꯤꯔꯤꯅꯣ ꯂꯥꯏꯗ ꯈꯨꯝꯗꯦꯅꯦ ꯑꯗꯨꯏꯗꯤ ꯑꯩꯒꯤꯁꯨ ꯅꯤꯕꯤꯌꯨ ꯅꯪꯅ ꯈꯔ ꯑꯗꯨꯕꯨꯔꯣ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯃ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯄꯦꯟ ꯍꯥꯎꯁ ꯑꯃ ꯑꯗꯨꯒ ꯁ꯭ꯄꯦꯅꯤꯁꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ 2 ꯑꯃꯒ ꯑꯗꯨ ꯅꯤꯁꯤꯜꯂꯣ ꯅꯦꯅꯥꯅ ꯕꯅꯤꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯕꯅꯤ ꯉꯥꯛꯇ ꯄꯥꯟ ꯗꯨꯀꯥꯟ ꯑꯃꯗ ꯑꯗꯤꯇꯤ ꯑꯕꯤ ꯂꯩꯔꯤ ꯃꯅꯤꯡꯗ ꯀ꯭ꯌꯨ ꯂꯦꯞꯄꯤꯕ ꯅꯨꯄꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯇꯆ ꯇꯧꯕꯗꯤ ꯑꯕꯤꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯅꯨꯄꯤꯗꯨꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯀꯥꯔꯟ ꯇꯥꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯕꯤꯅ ꯀꯥꯏꯗꯒꯤꯅꯣ ꯑꯩꯗꯤ ꯈꯪꯗꯦꯍꯦ ꯑꯃꯨꯛꯇꯐꯥꯎ ꯎꯗ꯭ꯔꯤ ꯅꯪ ꯅꯨꯄꯤꯗꯨꯅ ꯆꯤꯟ ꯊꯤꯔꯛꯏ ꯑꯗꯤꯇꯤꯁꯨ ꯆꯤꯟ ꯊꯤꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯅꯨꯄꯤꯗꯨꯒ ꯉꯥꯡꯈꯠꯅꯩ ꯀꯗꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦ ꯅꯨꯄꯥ ꯁꯥꯕꯤ ꯍꯟꯗꯣꯛꯎ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯑꯗꯤꯇꯤꯅ ꯑꯃꯨꯛ ꯅꯪꯁꯨ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯅꯪꯁꯨ ꯍꯟꯗꯣꯛꯎ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨꯅ ꯑꯗꯤꯇꯤꯒꯤ ꯃꯁꯥ ꯄꯥꯏꯔꯒ ꯏꯟꯊꯣꯛꯏ ꯑꯕꯤꯅ ꯀꯩꯒꯤꯅꯣ ꯅꯨꯄꯤꯗ ꯃꯁꯥ ꯄꯥꯏꯔꯤꯗꯤ ꯍꯥꯏꯔꯒ ꯏꯟꯊꯣꯛꯏ ꯅꯨꯄꯥꯗꯨꯅ ꯑꯕꯤꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯃꯗꯨ ꯎꯕꯗ ꯕꯅꯤ ꯅꯥꯀꯟꯗꯒꯤ ꯀꯤꯟꯅ ꯊꯤꯟꯖꯜꯂꯛꯏ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯃꯈꯨꯠ ꯍꯜꯂꯛꯏ ꯕꯅꯤꯅ ꯑꯃꯨꯛ ꯉꯥꯛꯊꯣꯛꯇꯨꯅ ꯑꯗꯤꯇꯤ ꯑꯃꯗꯤ ꯑꯕꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯜꯂꯤ ꯅꯨꯄꯥ ꯑꯗꯨ ꯁꯣꯔꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯃꯌꯥꯝꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯅꯦꯅꯥꯅ ꯒꯥꯏꯁ ꯌꯦꯡꯉꯣ ꯑꯁꯣꯝꯗ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯃꯈꯣꯏ ꯇꯝꯅ ꯐꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯂꯥꯛꯏ ꯃꯗꯨ ꯎꯕꯗ ꯑꯗꯤꯇꯤꯅ ꯂꯥꯛꯑꯣꯅꯦ ꯅꯈꯣꯏ ꯌꯥꯝꯃꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯀꯤꯗꯧ ꯃꯥꯟꯕ꯭ꯔో ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯤ ꯕꯅꯤꯅ ꯔꯦꯗꯤ 1 2 3 ꯍꯥꯏꯔꯝꯃꯒ ꯆꯦꯟꯈ꯭ꯔꯦ ꯕꯅꯤꯅ ꯅꯦꯅꯥ ಪುದನ ಸೇಲಿ ಅವಿನ ಅದಿತಿ ಪುದನ ಸೇಲಿ ಮಯಾಮ ಹುಪ್ಪಗ ಲಾಕುದುದ ಮಖೋಯ್ ತೊಂಗಾನ್ ಮಫಮ್ ಅನಿದ ಮಖೋಯ್ ಅನಿ ಚೇಲಿ ಮಯಾಮ ಅದುನ ತಾನರಿ ಮಖೋಯ್ ಮರಿ ರಿಕ್ಷೋ ಗಾಡಿ ಅದುದ ತೋಂಗನ ಸೇಲಿ ಮನಿಂದ ಮಯಾಮ ತಾನರಕುದು ಉಬದ ಲಂಬಿದ ವಾ ಮಯಾಮ ಫೈದುನ ಲೈಬದು ನೆನಾನ ಮತೋಂತ ರಿಕ್ಷೋ ಅದುದಗಿ ವಾಸಿಂಗ್ ಅದು ಇಂಥುರಮಿ ತಾನರኢಬಸಿಂಗ್ ಅದುಸು ವಾ ಮಯಾಮ ಅದುನ ತಾರಕಪದುದ ತಾನರಕಪ ngamdre ನೆನಾಗಿ ಮತೆಂಗ್ನ ಮಖೋಯ್ ಖುದೋಂಥಿಬ ಅದುದಗಿ ನಾಂಥೊರಯಿ ಮಿನಿ ಟ್ರಕ್ ಅಮದ ತೋಂಗ್ದುನ ಮಖೋಯ್ ಯುಮ್ ಹಲೈ ಮಥಂಗಿ ನುಮಿತ್ತ ತುರಿಯಲ್ ಮಪಾಲ್ದ ಚಿಂಖೋಂಗ್ ಅಮದ ಟ್ರೆಕಿಂಗ್ ಚಟ್ನನಬ ತಯಾರಿ ತೌರಮಿ ಟ್ರೆಕಿಂಗ್ ಮಾಸ್ಟರ್ದುನ ಅೈಖೋಯ್ ಟ್ರೆಕಿಂಗ್ ಅಸಿ ಚಟ್ಪ ಹೋಗದೌರೆ ಟ್ರೆಕಿಂಗ್ ಕಾಬ ನುಂಗಾಯ್ನಬ ಟೀಮ್ ಅನಿ ಖೈದೋಕನಿ ಅಮದಿ ಟೀಮ್ ಲೀಡರ್ ಅನಿ ಖನ್ಗನಿ ಟೀಮ್ ಅನಿದುಗಿ ಲೀಡರ್ ಕನಾ ಓಯ್ನಿಂಗಿ ಹಂಗಿ ಬನಿ ಅಮದಿ ಅಬಿ ಮಖುತ್ ಹಂಗಲಿ ಮಖೋಯ್ ಅನಿನ ಟೀಮ್ ಅಮಮಂಗಿ ಕ್ಯಾಪ್ಟನ್ ಓಯ್ದುನ ಟ್ರೆಕಿಂಗ್ ಕಾಬ ಹೋರಮಿ ಟ್ರೆಕಿಂಗ್ ಅದುದ ಅಟ್ರಾಕ್ಟಿವ್ ಓಯ್ಬ ನುಪಿ ಅಮ ಯಾವ್ರಿ ಲಾರಾ ಕೌಯಿ ಲಾರಾನ ಬನಿ ನಂಗ್ ಸಿದ ಫಮಗ ಲೈರಿ ಕೈಗಿನೋ ಅೈಖೋಯ್ ಟ್ರೆಕಿಂಗ್ ಅಸಿ ngamdaba yadabani ಬನಿನ ಟ್ರೆಕಿಂಗ್ ದದಿ ಬನಿದ ಮೈಥಿಬ ಪಿಬ ngamba haibase oithoktabani karimata waganu baby doll haraga laragi makut paiduna singkhali larana banida kesilai yengutu khongsi da khet khre yamna nare banina oh my god baby sidi yam naramani hospital ja siro hangai larana aseng kiro kamai chatui badudi hauja banina second amta ngayu
ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯩꯕ ꯎ ꯃꯅꯥ ꯑꯃ ꯍꯦꯛꯇꯨꯅ ꯃꯁꯤ ꯇꯩꯁꯜꯂꯣ ꯑꯗꯨꯏꯗꯤ ꯐꯔꯅꯤ ꯂꯥꯔꯥꯅ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯊꯦꯡꯛ ꯌꯨ ꯕꯅꯤ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯍꯤꯗꯥꯛꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯀ ꯀꯦꯁꯤꯜꯂꯤ ꯕꯅꯤꯗ ꯕꯅꯤꯅ ꯃꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯅꯤ ꯑꯖꯤꯅꯣꯃꯣꯇꯣ ꯄ꯭ꯂꯥꯟ ꯍꯥꯏꯔꯤꯁꯦ ꯏꯁꯀꯤꯟꯒꯤꯗꯃꯛ ꯌꯥꯝꯅ ꯐꯕ ꯄꯥꯝꯕꯤꯅꯤ ꯍꯥꯏꯖꯤꯜꯂꯤ ꯂꯥꯔꯥꯒꯤ ꯃꯈꯣꯡꯗ ꯊꯦꯡꯖꯤꯜꯂꯤ ꯂꯥꯔꯥꯅ ꯑꯗꯨꯏꯗꯤ ꯃꯥꯏꯗꯁꯨ ꯇꯩꯕ ꯌꯥꯏꯅꯦ ꯃꯁꯤꯒꯤ ꯄꯥꯝꯕꯤꯁꯤ ꯍꯥꯏꯔꯒ ꯕꯅꯤ ꯆꯤꯡ ꯃꯇꯣꯝꯗ ꯀꯥꯔꯤꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯕꯅꯤꯅ ꯕꯥꯏꯅꯣꯀꯨꯂꯔ ꯃꯆꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯅꯦꯅꯥ ꯑꯣꯏ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯦꯅꯥꯒꯤ ꯃꯅꯥꯛꯇ ꯕꯅꯤ ꯆꯠꯈ꯭ꯔꯦ ꯅꯦꯅꯥ ꯀꯧꯗꯨꯅ ꯕꯅꯤꯅ ꯅꯦꯅꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯦꯅꯥ ꯅꯪ ꯊꯥꯏꯅ ꯀ꯭ꯂꯥꯁꯇꯁꯨ ꯃꯀꯣꯛ ꯑꯗꯨꯝ ꯇꯥꯏ ꯁꯤꯗꯗꯤ ꯑꯩꯒꯤ ꯃꯥꯏ ꯈꯔꯁꯨ ꯌꯦꯡꯉꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯁꯤ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯏ ꯅꯦꯅꯥꯁꯨ ꯌꯥꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯩ ꯕꯅꯤꯒ ꯕꯅꯤꯅ ꯅꯦꯅꯥꯗ ꯆꯨꯝꯃꯤꯅꯦ ꯅꯪ ꯍꯥꯏꯗꯣ ꯂꯥꯔꯥꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯂꯛꯅꯅꯕ ꯂꯥꯡꯕ ꯅꯨꯡꯉꯥꯏꯕꯒꯤ ꯄꯨꯟꯕꯒꯤ ꯋꯥꯅꯤ ꯅꯦꯅꯥꯅ ꯑꯩꯈꯣꯏꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯀꯩꯒꯤꯗꯨꯗꯤ ꯕꯅꯤꯅ ꯅꯈꯣꯏꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯂꯥꯔꯥꯒꯨꯝꯕ ꯅꯠꯇꯦ ꯅꯈꯣꯏꯗꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯏꯁꯣꯔꯅ ꯊꯥꯔꯛꯄꯅꯤ ꯅꯦꯅꯥ ꯕꯅꯤꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯖꯩ ꯕꯅꯤꯅ ꯑꯃꯨꯛ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯗꯤ ꯌꯥꯝꯅ ꯆꯥꯟꯅꯗꯦ ꯍꯥꯏꯔꯒ ꯕꯅꯤ ꯆꯤꯡꯗꯣꯜ ꯇꯝꯅ ꯍꯧꯒꯠꯇꯨꯅ ꯀꯥꯈ꯭ꯔꯦ ꯅꯦꯅꯥꯅ ꯕꯅꯤꯗ ꯀꯧꯗꯨꯅ ꯍꯧꯒꯠꯂꯤ ꯍꯧꯒꯠꯄ ꯃꯇꯝꯗꯗꯤ ꯕꯅꯤꯅ ꯇꯨꯃꯤꯟꯅ ꯅꯦꯅꯥꯒꯤ ꯈꯣꯡꯎꯞ ꯃꯔꯤ ꯑꯅꯤꯗꯣ ꯀꯤꯁꯤꯜꯂꯝꯕꯗꯒꯤ ꯅꯦꯅꯥ ꯇꯨꯁꯜꯂꯤ ꯕꯅꯤ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯦꯅꯥꯅ ꯌꯨ ꯆꯤꯠ ꯀꯗꯔ ꯑꯩ ꯇ꯭ꯔꯦꯀꯤꯡ ꯃꯥꯁꯇꯔꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯅꯤ ꯍꯥꯏꯔꯒ ꯂꯩꯍꯧꯏ ꯕꯅꯤꯅ ꯁ꯭ꯀꯨꯜ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯀꯤꯡ ꯑꯗꯨꯒꯤ ꯗꯦꯁꯇꯤꯅꯦꯁꯟ ꯇꯝꯅ ꯀꯥꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯦꯟ ꯈꯟꯗꯨꯅ ꯏꯁꯩ ꯁꯛꯅꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯅꯦꯅꯥ ꯇ꯭ꯔꯦꯀꯤꯡ ꯑꯗꯨꯒꯤ ꯂꯥꯁ ꯑꯣꯏꯔꯕꯅꯤꯅ ꯃꯌꯥꯝꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯅꯦꯅꯥꯅ ꯊꯣꯡꯕ ꯇꯥꯈꯤ ꯆꯤꯡꯊꯛꯇꯨꯗ ꯃꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯇꯤꯝ ꯇ꯭ꯔꯦꯀꯤꯡꯁꯨ ꯂꯥꯛꯏ ꯃꯗꯨꯒꯤ ꯃꯐꯝꯗ ꯄꯨꯟꯅ ꯂꯥꯡꯉꯨꯁꯤ ꯍꯥꯏꯅ ꯕꯅꯤꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ ꯄꯨꯝꯅꯃꯛ ꯂꯥꯡꯕ ꯆꯠꯈ꯭ꯔꯦ ꯅꯦꯅꯥ ꯃꯇꯣꯟꯗ ꯂꯩꯍꯧꯏ ꯃꯩ ꯇꯦꯛꯇꯨꯅ ꯃꯩ ꯇꯦꯛꯅ ꯅꯦꯅꯥ ꯃꯇꯣꯝꯇ ꯃꯦꯗꯤꯀꯦꯜꯒꯤ ꯂꯥꯏꯔꯤꯛ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯖꯩ ꯃꯝꯁꯤꯜꯂꯛꯂꯕ ꯇꯨꯡꯗ ꯕꯅꯤ ꯃꯇꯣꯝꯇ ꯃꯈꯣꯏꯒꯤ ꯇꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯨꯗ ꯅꯦꯅꯥ ꯃꯇꯣꯟꯗ ꯐꯝꯕꯗꯨ ꯎꯔꯝꯃꯤ ꯕꯅꯤꯅ ꯅꯦꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯤꯔꯤꯌꯁꯂꯤ ꯂꯥꯏꯔꯤꯛꯀ ꯄꯥꯏꯅꯤ ꯅꯦꯅꯥꯗ ꯂꯛꯅꯩ ꯅꯦꯅꯥꯅ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯄꯥꯔꯇꯤ ꯌꯥꯎꯔꯁꯨ ꯑꯗꯨꯗꯤ ꯍꯥꯏꯔꯛꯏ ꯕꯅꯤꯅ ꯑꯗꯨ ꯅꯪ ꯀꯩꯗꯧꯕꯩ ꯂꯥꯛꯇ꯭ꯔꯤꯅꯣ ꯅꯦꯅꯥꯅ ꯑꯩ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯑꯗꯨꯏꯅꯤ ꯕꯅꯤꯅ ꯅꯦꯅꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯖꯤꯟꯅꯕꯤ ꯅꯪ ꯄꯥꯔꯇꯤꯗ ꯂꯥꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩꯁꯨ ꯈꯪꯉꯤ ꯅꯦꯅꯥꯅ ꯂꯥꯛꯅꯤꯡꯗꯦ ꯀꯩꯁꯨ ꯕꯅꯤꯅ ꯅꯦꯅꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯞꯅ ꯍꯨꯟꯗꯣꯛꯏ ꯅꯦꯅꯥꯅ ꯕꯅꯤ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯕꯅꯤꯅ ꯑꯗꯨꯏꯗꯤ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯄꯥꯔꯇꯤ ꯌꯥꯎꯅꯤꯡꯕ꯭ꯔꯣ ꯅꯦꯅꯥꯅ ꯍꯣꯏ ꯌꯥꯎꯅꯤꯡꯉꯦ ꯕꯅꯤꯅ ꯑꯗꯨꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤꯅꯣ ꯅꯦꯅꯥꯅ ꯅꯪꯅꯗꯤ ꯈꯪꯉꯣꯏ ꯅꯪꯉꯣꯟꯗꯗꯤ ꯁꯨꯝꯕꯁꯦ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯏ ꯑꯅꯧꯕ ꯏꯃꯥꯟꯅꯕ ꯁꯦꯝꯕ ꯃꯌꯥꯝ ꯂꯥꯡꯃꯤꯟꯅꯕ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯏ ꯁ꯭ꯀꯨꯜꯗꯁꯨ ꯃꯉꯥꯏ ꯅꯪꯗꯤ ꯃꯌꯥꯝꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯤ ꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤꯅꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯇꯨꯃꯤꯟꯅ ꯄꯥꯖꯕꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯕꯪ ꯀ꯭ꯂꯥꯁ ꯇꯧꯕ ꯑꯣꯖꯥ ꯂꯛꯅꯕ ꯑꯩ ꯇꯧꯖꯔꯛꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝꯕ ꯇꯧꯕ ꯍꯩꯇꯦ ꯃꯔꯝꯗꯤ ꯑꯩ ꯕꯣꯔꯤꯡ ꯆꯨꯏꯌꯦ ꯕꯅꯤꯅ ꯅꯪ ꯌꯥꯝ ꯀꯨꯜ ꯑꯣꯏꯌꯦ ꯅꯦꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯞ ꯑꯁꯤꯗ ꯂꯥꯛꯄꯗ ꯅꯪ ꯅꯇꯣꯝꯇꯒ ꯃꯤ 15ꯒ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯦꯡꯅꯕꯤ ꯃꯗꯨꯒꯤ ꯒꯠꯁꯇꯨꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯇ꯭ꯔꯦꯀꯤꯡꯒꯤ ꯔꯦꯁꯇꯁꯨ ꯅꯪꯅ ꯃꯀꯣꯛ ꯊꯪꯅ ꯆꯠꯂꯤ ꯅꯪꯁꯦ ꯄꯨꯔꯥ ꯍꯤꯟꯗꯤ ꯐꯤꯂꯝꯒꯤ ꯍꯦꯔꯣꯅꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯟꯊꯖꯕ ꯂꯦꯞꯄꯣ ꯑꯗꯨꯒ ꯅꯁꯥꯅ ꯅꯨꯡꯁꯤꯖꯕ ꯇꯝꯃꯣ ꯅꯪ ꯀꯩꯁꯨ ꯇꯧꯗꯦ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯂꯣꯏ ꯍꯦꯜꯂꯤ ꯅꯦꯅꯥꯅ ꯃꯨꯟꯅ ꯕꯅꯤꯒꯤ ꯁ꯭ꯄꯤꯆ ꯑꯗꯣ ꯇꯥꯅ ꯕꯅꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯤꯕꯗꯣ ꯊꯥꯗꯣꯛꯂꯝꯗꯦ ꯕꯅꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯂꯩ ꯑꯗꯣ ꯅꯪ ꯌꯥꯝ ꯅꯣꯛꯀꯟꯗꯦ ꯑꯗꯣ ꯅꯪꯅ ꯑꯃꯨꯛ ꯅꯣꯛꯂꯛꯄꯁꯦ ꯀꯌꯥꯝ ꯗꯦꯟꯖꯔ ꯑꯣꯏ ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯒꯤ ꯊꯃꯣꯏ ꯄꯥꯜꯂꯝꯂꯕ ꯅꯪꯒꯤ ꯃꯤꯅꯣꯛ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯒꯤ ꯅꯪꯉꯣꯟꯗ ꯑꯩꯁꯦ ꯉꯥꯎꯔꯝꯃꯗꯧꯅꯤ ꯅꯦꯅꯥ ꯕꯅꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯆꯩ ꯕꯅꯤꯅ ꯅꯦꯅꯥꯗ ꯅꯪ ꯑꯩꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯂꯔꯣꯏꯗ꯭ꯔꯣ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯣ ꯊꯥꯡꯒꯠꯂꯛꯏ ꯅꯦꯅꯥ ꯏꯀꯥꯏꯔꯤꯗꯨꯅ ꯐꯠ ꯊꯥꯗꯣꯛꯏ ꯕꯅꯤꯒꯤ ꯈꯨꯗꯥꯡ ꯑꯗꯣ ꯃꯗꯨꯗꯒꯤ ꯍꯧꯔꯦ ꯅꯦꯅꯥꯅ ꯕꯅꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯅꯦꯅꯥꯁꯨ ꯄꯥꯔꯇꯤ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ ꯏꯁꯩ ꯁꯛꯃꯤꯟꯅꯩ ꯃꯈꯣꯏ ꯑꯃꯒ ꯅꯛꯁꯤꯟꯅꯕ ꯍꯧꯔꯛꯂꯦ ꯇ꯭ꯔꯦꯀꯤꯡ ꯃꯈꯥ ꯇꯥꯅ ꯆꯠꯂꯝꯃꯤ ꯅꯦꯅꯥꯁꯨ ꯕꯅꯤꯕꯨ ꯅꯨꯡꯁꯤꯖꯕ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯤ ꯕꯅꯤꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯩ ꯃꯈꯣꯏ ꯇ꯭ꯔꯦꯀꯤꯡꯒꯤ ꯗꯦꯁꯇꯤꯅꯦꯁꯟ ꯑꯗꯨ ꯌꯧꯗꯨꯅ ꯐꯣꯇꯣ ꯀꯌా ꯑꯃ ꯅꯝꯃꯤꯟꯅꯩ ꯂꯥꯡꯃꯤꯟꯅꯩ ꯇ꯭ꯔꯦꯀꯤꯡ ꯃꯥꯁꯇꯔ ꯑꯗꯨꯅ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯗꯦꯁꯇꯤꯅꯦꯁꯟ ꯈꯤꯞꯁꯤ ꯄꯥꯁ ꯍꯥꯏꯕꯗꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯀꯤꯡ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯄꯣꯏꯟꯠꯅꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯈꯥꯗ ꯇꯦꯟ ꯃꯅꯥꯛꯇ ꯀꯨꯝꯗꯨꯅ ꯄꯥꯔꯇꯤ ꯇꯧꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯉꯥꯏꯍꯥꯛ ꯔꯦꯁ ꯇꯧꯃꯤꯟꯅꯁꯤ ꯕꯅꯤꯅ ꯇ꯭ꯔꯦꯀꯤꯡ ꯃꯥꯁꯇꯔ ꯆꯤꯡꯗꯣꯜ ꯑꯃꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯔꯥꯜ ꯑꯃ ꯊꯦꯠꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯪꯉꯛꯏ
Trekking master aduna masi Bhuta mountain kawi banina asida karusidana makhagi view yamna phajagani hare Trekking master aduna Bhuta habigi atra khangbro Bhuta habadi tamnaba mafam asigi khungangi ahal laman singna mafam asi yamna kina mafam ni mafam asida ariba laisang amasu laibani Punima khudingi aningba pamba wish tawfam ni adubu mi kaya ama masigi mafam asida ariba laisang adubu thiba chanai adubu chatkiba mising ado amata lakhide amadi ariba laisang adusu mafam asida phangkhide Punima numit khudingi thawai lising kayana mafam asida lae haine adubu yamna interesting oirabadi ngasi Punima numit ni kidra noi hairam laga thokre mayam pumba mafam asi tamnai haibududa kinarami Thenglaba Punima numit adugi numitangi ahinga do isik siklami bani mayam tumnaringai tuminna hagutuna chingdola duda firal angangba yungliba mafam adu tapna matomta kakhali bani da tumina nenana khangalai bani aroibida khangi bani na saurapna ahing sida nang kaidoriba nenana lao chingdol sida karusi karigumba ariba laisang ado lairamba thoklabadi aisu karigumba khardi niga dori bani nenagi matung ili Wabana sor thabet loholi nenana ngahak phamsur banina yani sor thabet honduna khumai nenana aidi ware ngahak pothasi mabani ngahak pothaminai nenana yugumbu yawbro yamna inge khita thakki banina kariba ingak ngakna khumai angak pana thalaba mini nenana ngsi hairiduna yu bottle adu pisali nenana kananta da haidu konu ko hairaga bottle adu thangatuna pe na thai kari yu no sibo Maya yamna kali banina lugidi chaktagi semba khunchigi yuni manaligi special item amani sisu nainana nangdi yam khangi si mayam si kamai khangi ba banina ai si yam pangba manbai wani yam singkhraba jani hairaga magi diary puthori naina de yenghali diary adugi manungda manaligi maramda mayam ama irami amadi mathang phaktokpaduda future da banina satkadoriba countries kaya ama maming tha duna yawrami Nenana masigi diary si kaino bani lamaya amada London Venice country kaya ga maming yauribase banina aigi manglani prithvi gi kachin koya mayam se nongmadi sin bathungna satkador bani nenana nangsi mayam se loibada nangi punchi duma dum changkhrani lemhoriba mayam sina karam kanda tawgani banina lemhoriba bu kaino sahi kunithoi fawba satra sahi kunmanga da thabak tawba aduga sahi kuntaruk ta yum panba sahi kunthra da mapa oiba aduga chahi humpuda retirement oiba adaidi siba ngaiba natra tat kananabu ordinary life se pamjabano nenana adudi nang punsida kai pami bani na nenada munna yenglaga adventure numit khudingi nungaiba paiba pami nena ai jenba pami ai awangmudagi tarak fu pami nena masigi singkaba dawna adubu nangi nafamdadi toina thokpa experience nante mase nena aigi famdadi masi aigi apambani aina haiba pumbase aigi best friend Aditi aviga da fawba haidi aduga aina onda loi hailem masi kaigino nenana adubu aina khangbro hairaga makhoi bani chingdol adu tamna kamine nenana chingdol adu da ariba laisrang adudi lairamdre adubu chingdol adu da angakpa amadi thoklami madudi nuksiba amukta phawo masida phangiba nungaibasi phanglakhidri harauba nuksiba nena nuksiba da ngauramki bani da thamoi sengna nungsi haina fo haininglami adubu haiba ngamde singdol aduda wahi ama khaki wish niramki madudi bani trekking adu loiduna makhada kumtharei bus tongduna nena amadi mayam pumnamak town aduda langminai isai sangminai holi celebrate tongminai mayam pumba sango mahida ganja hapaga bong thaktuna langnari harau Aditi abigi mong mataw adu yengbada yamna sawnini numidang oire matamado lambida bani amadi nena lakmine bani da nena gi khut paiduna masigi numidang asi loidrabadi nang kaidowni nenana bani nangonda ai kari gumba khara haini ai haina hek panbaga abi bani gi manak tamna laktuna bani Aditi su bani gi manak tamna laktuna bani kaurei abina bani si letter se kari gino hairaga Aditi te pisali bani na aina noi ani da surprise oina utke na torongani abina trekking horakpadagi akoi pulli bani adusu haidene banina aduni surprise tawge na haido Aditi na chithi do puthore journalism program accepted by Northwestern University Chicago da admission phangi journalism gi masidi scholarship letter ni ne bani
ꯕꯅꯤꯅ ꯃꯥꯅꯦ ꯑꯗꯤꯇꯤ ꯑꯩꯒꯤꯅꯤ ꯅꯦꯅꯥꯅ ꯃꯨꯟꯅ ꯌꯦꯡꯖꯩ ꯕꯅꯤꯗ ꯑꯕꯤꯅ ꯑꯁꯦꯡꯕꯒꯤ ꯆꯠꯇ꯭ꯔꯣꯕ ꯕꯅꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯆꯠꯇꯣꯏꯅꯣ ꯕꯅꯤ ꯕꯅꯤꯅ ꯆꯌꯣꯜ 3ꯒꯤ ꯃꯇꯨꯡꯗ ꯆꯠꯂꯒꯅꯤ ꯑꯕꯤꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕꯩ ꯍꯥꯏꯗ꯭ꯔꯤꯅꯣ ꯕꯅꯤ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯅꯅꯕ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯝꯒꯗꯧꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯦꯄꯥꯔꯠꯃꯦꯟ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯌꯨꯒꯤ ꯁ꯭ꯇꯣꯔ ꯑꯃ ꯍꯥꯡꯕꯒꯤ ꯍꯥꯏꯅꯕꯗꯣ ꯑꯗꯨꯁꯨ ꯀꯦꯟꯁꯦꯜ ꯇꯧꯔꯅꯤ ꯕꯅꯤꯅ ꯔꯤꯌꯦꯂꯤ ꯑꯕꯤ ꯑꯩꯈꯣꯏ ꯌꯨꯒꯤ ꯁ꯭ꯇꯣꯔ ꯑꯗꯣ ꯍꯥꯡꯕ ꯌꯥꯔꯔꯣꯏ ꯑꯕꯤꯅ ꯑꯗꯤꯇꯤ ꯑꯝꯇ ꯍꯥꯏꯅꯧ ꯕꯅꯤꯁꯦ ꯑꯃꯦꯔꯤꯀꯥꯗ ꯆꯍꯤ 4 ꯂꯩꯒꯅꯤꯌꯦ ꯃꯇꯣꯝꯇ ꯉꯥꯎꯔꯅꯤ ꯌꯦꯡꯉꯨꯅꯦ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯅꯇꯣꯝꯇ ꯂꯩꯕꯁꯨ ꯉꯝꯃꯣꯏ ꯑꯩ ꯌꯥꯎꯗꯅ ꯅꯪ ꯆꯦꯟꯊꯣꯔꯛꯀꯅꯤ ꯈꯪꯉꯦ ꯕꯅꯤ ꯑꯗꯤꯇꯤꯅ ꯕꯅꯤ ꯅꯪ ꯆꯠꯄꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯪ ꯁꯣꯏꯗꯅ ꯆꯠꯂꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯒꯅꯤ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯔꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏ ꯆꯤꯊꯤꯗꯣ ꯕꯅꯤꯗ ꯄꯤꯔꯝꯗꯨꯅ ꯀꯪꯒ꯭ꯔꯥꯆꯨꯂꯦꯁꯟꯁ ꯕꯅꯤ ꯍꯥꯏꯔꯝꯃꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯕꯤꯁꯨ ꯀꯪꯒ꯭ꯔꯥꯆꯨꯂꯦꯁꯟꯁ ꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯦꯅꯥꯁꯨ ꯕꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯩ ꯕꯅꯤꯅ ꯄꯨꯟꯁꯤꯁꯤ ꯌꯥꯝꯅ ꯍꯣꯡꯒꯗꯧꯔꯤ ꯅꯦꯅꯥꯅ ꯅꯃꯥꯟꯅꯕꯁꯤꯡꯁꯨ ꯍꯔꯥꯎꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯕꯅꯤꯅ ꯄꯄꯥ ꯐꯥꯎꯕ ꯁꯤꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗ꯭ꯔꯤꯕꯅꯤ ꯅꯦꯅꯥꯅ ꯑꯃꯦꯔꯤꯀꯥ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯄꯤ ꯕꯅꯤꯅ ꯂꯥꯞꯂꯕꯁꯨ ꯏꯇꯣꯝꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯅꯦꯅꯥꯅ ꯑꯗꯨꯕꯨ ꯅꯪ ꯄꯥꯏꯕ ꯄꯥꯝꯃꯤ ꯆꯦꯟꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯋꯥꯡꯕꯗꯒꯤ ꯆꯣꯡꯊꯗꯨꯅ ꯇꯥꯔꯛꯄꯁꯨ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯥ ꯅꯪ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯄꯨꯝꯕ ꯆꯠꯄ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯁꯤꯅ ꯅꯪꯒꯤ ꯗ꯭ꯔꯤꯝ ꯑꯗꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅꯍꯜꯂꯤ ꯅꯠꯇ꯭ꯔꯥ ꯕꯅꯤꯅ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯅꯦꯅꯥ ꯑꯩꯕꯨꯗꯤ ꯃꯤꯁ ꯇꯧꯔꯣꯏꯗ꯭ꯔꯣ ꯅꯦꯅꯥ ꯅꯦꯅꯥꯅ ꯇꯧꯔꯣꯏꯗ ꯅꯪ ꯃꯤꯁ ꯇꯧꯔꯣꯏ ꯈꯨꯝꯃꯛꯏ ꯕꯅꯤꯅ ꯅꯪ ꯀꯩꯅꯣꯝ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯍꯪꯉꯤ ꯅꯦꯅꯥꯅ ꯅꯣꯡꯉꯥꯟꯗꯧꯔꯦ ꯑꯩꯈꯣꯏ ꯕꯁ ꯇꯝꯅ ꯆꯠꯂꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯇꯝ ꯃꯇꯦꯛ ꯑꯁꯤꯕꯨꯅꯤ ꯅꯦꯅꯥꯅ ꯅꯤꯡꯁꯤꯡꯂꯤꯕ ꯑꯗꯨꯕꯨ ꯕꯅꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗꯅ ꯑꯗꯨꯝ ꯇꯣꯛꯈꯤ ꯅꯨꯃꯤꯠ ꯑꯗꯣ ꯅꯦꯅꯥ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤꯕ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯣꯏꯈꯤ ꯃꯇꯝꯗꯣ ꯕꯅꯤꯁꯨ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯗꯣ ꯃꯪꯐꯥꯎꯅꯅꯕ ꯑꯗꯨꯝ ꯆꯠꯈꯤ ꯆꯍꯤ 9 ꯐꯥꯔꯦ ꯑꯗꯣ ꯍꯧꯈꯤꯕ ꯃꯇꯝ ꯑꯗꯣ ꯕꯅꯤꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯆꯠꯈꯤ ꯅꯦꯅꯥꯁꯨ ꯕꯅꯤꯕꯨ ꯉꯥꯏꯈꯤꯗꯦ ꯕꯅꯤ ꯖꯔꯅꯦꯂꯤꯖꯝꯗ ꯃꯈꯥ ꯆꯠꯊꯗꯨꯅ ꯄꯦꯔꯤꯁꯇ ꯂꯩꯔꯝꯈꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯂꯝ ꯀꯣꯏꯕꯒꯤ ꯋꯥꯔꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯇꯧꯔꯝꯃꯤ ꯕꯅꯤ ꯃꯈꯣꯏꯒꯤ ꯇꯤꯚꯤ ꯁꯣ ꯑꯗꯨꯒꯤ ꯔꯤꯄꯣꯔꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯀꯕꯤꯔ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯕꯤꯌꯨꯔꯥ ꯕꯅꯤꯅ ꯀꯩꯅꯣ ꯔꯤꯄꯣꯔꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯌꯨꯔꯣꯄꯤꯌꯟ ꯃꯥꯔꯀꯦꯠꯀꯤ ꯑꯅꯧꯕ ꯁꯣ ꯑꯃ ꯂꯣꯟꯆ ꯇꯧꯒꯗꯧꯔꯤ ꯃꯗꯨ ꯅꯪꯅ ꯍꯣꯁ ꯇꯧꯒꯗꯕꯅꯤ ꯍꯣꯁ ꯑꯗꯨꯅ ꯐꯦꯃꯁ ꯁꯤꯇꯤ ꯀꯌꯥꯗ ꯊꯥ 3 ꯀꯣꯏꯕ ꯆꯠꯇꯨꯅ ꯔꯤꯌꯦꯂꯤꯇꯤ ꯁꯣ ꯅꯝꯒꯗꯕꯅꯤ ꯑꯍꯥꯟꯕ ꯆꯍꯤꯗ ꯄꯦꯔꯤꯁꯇꯒꯤ ꯍꯧꯒꯅꯤ ꯑꯗꯨꯗꯒꯤ ꯇꯣꯀꯤꯌꯣ ꯏꯁꯇꯥꯟꯕꯨꯜ ꯑꯗꯨꯒ ꯕꯔꯂꯤꯟꯗ ꯂꯣꯏꯁꯤꯟꯒꯅꯤ ꯃꯁꯤ ꯀꯕꯤꯔ ꯅꯪꯅ ꯍꯣꯁ ꯑꯣꯏꯌꯨ ꯍꯥꯏꯔꯛꯂꯤ ꯕꯅꯤ ꯍꯔꯥꯎꯕꯗ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯕꯅꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯏꯁꯩ ꯍꯧꯅ ꯂꯩꯈꯠꯇꯨꯅ ꯂꯩꯔꯝꯃꯤ ꯂꯦꯞꯇꯣꯞ ꯐꯥꯛꯇꯣꯛꯇꯨꯅ ꯏꯃꯦꯜ ꯑꯣꯇꯣ ꯔꯤꯁꯤꯞ ꯇꯧꯔꯝꯃꯤ ꯏꯃꯦꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯏꯁꯩ ꯑꯗꯣ ꯂꯩꯊꯩ ꯏꯃꯦꯜ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯨꯕꯗ ꯑꯗꯤꯇꯤꯒꯤ ꯏꯃꯦꯜ ꯑꯣꯏꯔꯝꯃꯤ ꯑꯗꯤꯇꯤꯅ ꯀꯣꯔꯤꯌꯥ ꯀꯥꯡꯕꯨ ꯑꯗꯨꯅ ꯁ꯭ꯋꯤꯠꯁ ꯑꯃꯗꯤ ꯑꯩꯒꯤ ꯏꯟꯚꯤꯇꯦꯁꯟ ꯍꯜꯂꯛꯑꯦ ꯑꯩ ꯅꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯐꯦꯜ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯅꯠꯇꯦ ꯄ꯭ꯂꯥꯟ ꯕꯤꯗ ꯑꯃꯨꯛ ꯂꯥꯛꯏ ꯕꯅꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯤꯇꯤꯅ ꯑꯩ ꯀꯃꯥꯏ ꯇꯧꯒꯦ ꯁꯝ ꯑꯁꯥꯡꯕ ꯂꯩꯁꯥꯕꯤꯒꯤ ꯖꯨꯋꯦꯂꯔꯤ ꯐꯖꯔꯕ ꯐ꯭ꯔꯦꯟꯁꯀꯤ ꯅꯦꯜ ꯄꯣꯂꯤꯁ ꯑꯩ ꯎꯕꯗ ꯅꯣꯛꯀꯅꯨ ꯌꯥꯝ ꯑꯣꯜꯂꯗ꯭ꯔꯅꯤ ꯑꯩꯅ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯊꯥꯔꯛꯏꯕꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯅꯕꯅꯤ ꯊꯥꯖꯕ꯭ꯔꯥ ꯑꯩ ꯂꯨꯍꯣꯡꯒꯗꯧꯔꯦ ꯋꯦꯗꯤꯡ ꯗꯦꯁꯇꯤꯅꯦꯁꯟꯁꯤꯅ ꯎꯗꯩꯄꯨꯔꯗ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 10ꯗꯒꯤ ꯇꯥꯔꯤꯛ 15 ꯐꯥꯎꯕ ꯇꯧꯒꯅꯤ ꯊꯥꯖꯕ꯭ꯔꯥ ꯑꯩꯁꯨ ꯏꯁꯥꯅ ꯊꯥꯖꯖꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯥꯏꯐ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯪꯉꯤ ꯅꯪ ꯌꯥꯝꯅ ꯆꯤꯜꯂꯝꯒꯅꯤ ꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯤ ꯁꯣꯏꯗꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯦꯁꯦꯖ ꯑꯣꯏꯔꯝꯃꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯤꯇꯤꯒꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯃꯊꯪ ꯂꯥꯛꯅꯩ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯐꯖꯩ ꯂꯥꯛꯂꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯂꯥꯡꯗꯅ ꯂꯩꯅꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯦ ꯑꯍꯥꯟꯕ ꯄꯥꯔꯇꯤ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤ ꯑꯕꯤꯁꯨ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯦ ꯑꯗꯤꯇꯤ ꯑꯕꯤ ꯂꯥꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤꯉꯩ ꯑꯗꯤꯇꯤꯒꯤ ꯅꯨꯄꯥꯗꯣ ꯌꯨ ꯐꯨꯜꯗ ꯉꯥꯎꯔꯒ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯗ ꯆꯣꯡꯊꯔꯛꯏ ꯑꯗꯤꯇꯤ ꯁꯥꯎꯗꯨꯅ ꯇꯔꯟ ꯏꯁꯤꯡ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯇꯔꯟꯅ ꯋꯦꯗꯤꯡ ꯔꯤꯡ ꯏꯁꯤꯡꯁꯤꯗ ꯇꯥꯁꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯊꯤꯔꯤꯕꯅꯤ ꯍꯥꯏꯔꯒ ꯔꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ ꯑꯕꯤ ꯎꯕꯗ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯇꯔꯟꯅ ꯑꯕꯤꯗ ꯍꯥꯏ ꯑꯕꯤ ꯍꯥꯏꯔꯒ ꯀꯣꯟꯁꯤꯜꯂꯛꯏ ꯑꯗꯤꯇꯤꯅ ꯇꯔꯟꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯕꯤ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯂꯩꯍꯧꯏ ꯄꯥꯔꯇꯤ ꯑꯗꯨꯗ ꯁ꯭ꯇꯦꯖꯇ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯊꯣꯛꯇꯨꯅ ꯑꯗꯤꯇꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯅꯔꯤ ꯁ꯭ꯇꯦꯖ ꯑꯗꯨꯗꯒꯤ ꯑꯗꯤꯇꯤꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯁ꯭ꯇꯦꯖꯇ ꯊꯣꯛꯂꯛꯇꯨꯅ ꯋꯥ ꯈꯔ ꯍꯥꯏꯅꯅꯕ ꯀꯧꯊꯣꯔꯛꯏ ꯅꯦꯅꯥ ꯁ꯭ꯇꯦꯖꯇ ꯊꯣꯛꯇꯨꯅ ꯅꯦꯅꯥꯅ ꯋꯥ ꯉꯥꯡꯕ ꯍꯧꯏ ꯅꯣꯡꯃ ꯑꯗꯤꯇꯤꯅ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖꯂꯣ ꯑꯗꯤꯇꯤꯅ ꯈꯪꯗꯦꯗ ꯑꯩ ꯕꯣꯔ ꯌꯥꯝ ꯆꯨꯏ ꯅꯨꯄꯥꯗꯣ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯑꯗꯨꯕꯨ ꯑꯩ ꯌꯦꯡꯉꯒꯦ ꯍꯥꯏꯔꯛꯏ
ꯑꯗꯩꯗꯤ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯑꯗꯤꯇꯤꯒꯤ ꯀꯣꯜ ꯂꯥꯛꯏ ꯑꯩ ꯂꯨꯍꯣꯡꯒꯗꯧꯔꯦꯅꯦ ꯑꯗꯤꯇꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯨꯄꯥꯗꯤ ꯀꯅꯥꯅꯣ ꯍꯪꯉꯤ ꯑꯗꯤꯇꯤꯅ ꯍꯥꯟꯅꯒꯤ ꯏꯟꯖꯤꯅꯤꯌꯔ ꯅꯨꯄꯥꯗꯨꯅꯦ ꯈꯨꯝꯃꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯗꯤꯇꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯛꯀꯤꯡ ꯆꯠꯂꯦ ꯃꯅꯥꯂꯤꯗ ꯇ꯭ꯔꯦꯛꯀꯤꯡ ꯑꯗꯣ ꯍꯜꯂꯛꯄꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯒꯅꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯒꯤ ꯐꯣꯟ ꯂꯥꯛꯏ ꯑꯩꯅ ꯑꯩꯈꯣꯏ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯏ ꯃꯈꯨꯠꯇ ꯕꯤꯌꯔ ꯑꯃ ꯄꯥꯏꯗꯨꯅ ꯐꯨꯔꯤꯈꯥꯎꯗ ꯆꯨꯔꯨꯞ ꯃꯆꯩ ꯈꯔ ꯌꯥꯎꯔꯒ ꯑꯗꯤꯇꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠꯇꯣ ꯃꯥꯁꯨ ꯔꯣꯛ ꯃ꯭ꯌꯨꯖꯤꯛ ꯇꯥꯔꯒ ꯑꯩꯅ ꯑꯩꯒꯤ ꯏꯌꯥꯔꯄꯤꯁ ꯍꯥꯞꯄꯒ ꯇꯨꯝꯃꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯕꯥꯅꯤ ꯄꯨꯟꯕ ꯍꯧꯈꯤꯕꯅꯤ ꯑꯩ ꯂꯣꯏꯅ ꯎꯔꯦ ꯑꯗꯤꯇꯤꯒꯤ ꯑꯉꯥꯎꯕ ꯑꯗꯤꯇꯤ ꯋꯥꯏꯜ ꯑꯗꯤꯇꯤ ꯃꯥꯒꯤ ꯂꯦꯗꯔ ꯖꯦꯀꯦꯠ ꯐꯦꯁ ꯑꯗꯨꯕꯨ ꯉꯥꯎꯁꯤꯟꯅꯕ ꯁꯥꯊꯤꯕ ꯑꯗꯤꯇꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯊꯥꯖꯕ ꯌꯥꯕ ꯏꯃꯥꯟꯅꯕ ꯑꯃꯈꯛꯅꯤ ꯍꯥꯏꯔꯒ ꯁ꯭ꯄꯤꯆ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯌꯥꯝ ꯈꯨꯕꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯅꯩ ꯅꯦꯅꯥ ꯁ꯭ꯇꯦꯖ ꯑꯗꯨꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯔꯤꯉꯩ ꯃꯔꯨꯝꯗꯒꯤ ꯑꯍꯧꯕ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯈꯣꯡꯉꯛꯏ ꯃꯌꯥꯝ ꯀꯣꯏꯌꯦꯡ ꯌꯦꯡꯅꯩ ꯃꯔꯨꯝ ꯑꯃꯗꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯤ ꯂꯩꯇꯦ ꯂꯨꯍꯣꯡꯂꯨꯔꯕꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯍꯧꯔꯕꯅꯤ ꯑꯗꯤꯇꯤ ꯃꯥꯏ ꯇꯥꯏꯒꯔ ꯃꯥꯏ ꯋꯥꯏꯜ ꯆꯥꯏꯜ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯈꯔ ꯆꯍꯤ ꯈꯔ ꯅꯇꯣꯝꯇ ꯊꯝꯃꯝꯕꯗꯒꯤ ꯌꯦꯡꯉꯨ ꯅꯪꯅ ꯇꯧꯔꯝꯃꯤꯕ ꯃꯌꯥꯝꯁꯤ ꯑꯉꯥꯎꯕ ꯍꯥꯏꯕꯁꯦ ꯂꯥꯏꯅꯥ ꯑꯃꯅꯤ ꯂꯥꯏꯅꯥꯗꯨꯅ ꯆꯍꯤ ꯌꯥꯝꯂꯛꯂꯦ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯍꯜꯂꯤ ꯑꯗꯨꯕꯨ ꯃꯗꯨ ꯇꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯅꯍꯥ ꯑꯣꯏꯊꯣꯛꯁꯤ ꯑꯗꯨꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯤ ꯉꯥꯎꯈꯥꯏꯔꯁꯤ ꯍꯥꯏꯔꯒ ꯁ꯭ꯇꯦꯖ ꯑꯗꯨ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯃꯩꯉꯥꯟ ꯃꯔꯛ ꯑꯗꯨꯗꯒꯤ ꯕꯅꯤ ꯊꯣꯛꯂꯛꯂꯤ ꯕꯅꯤ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯑꯗꯤꯇꯤ ꯕꯅꯤ ꯍꯥꯏꯅ ꯀꯧꯔꯒ ꯍꯔꯥꯎꯔꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯥꯡꯉꯝꯃꯤ ꯅꯦꯅꯥ ꯃꯨꯟꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯖꯩ ꯕꯅꯤꯁꯨ ꯅꯦꯅꯥꯕꯨ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯗꯤꯇꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯁꯩ ꯁꯛꯄ ꯍꯧꯔꯝꯃꯤ ꯃꯌꯥꯝ ꯄꯨꯝꯕ ꯕꯅꯤꯒ ꯂꯣꯏꯅꯅ ꯏꯁꯩ ꯁꯛꯏ ꯇꯦꯕꯜ ꯃꯊꯛꯇ ꯀꯥꯗꯨꯅ ꯗꯥꯟꯁ ꯇꯧꯊꯔꯤ ꯅꯦꯅꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯏꯁꯩꯒꯤ ꯇꯥꯟꯊꯥ ꯑꯗꯨꯗ ꯁ꯭ꯇꯦꯖ ꯊꯛꯇ ꯕꯅꯤ ꯕ꯭ꯔꯦꯛꯑꯞ ꯗꯥꯟꯁ ꯇꯧꯊꯔꯛꯏ ꯅꯦꯅꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯂꯥꯡꯕ ꯏꯁꯩ ꯑꯗꯨ ꯂꯣꯏꯕꯒ ꯑꯚꯤ ꯃꯄꯥꯟꯅ ꯃꯇꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯚꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯗꯤꯇꯤꯅ ꯅꯪꯒꯤꯗꯃꯛ ꯀꯩꯅꯣꯝ ꯄꯣꯔꯛꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯍꯥꯏ ꯃꯃꯤꯠ ꯍꯥꯡꯇꯣꯛꯄꯗ ꯕꯅꯤ ꯂꯩꯔꯝꯃꯤ ꯑꯚꯤ ꯕꯅꯤꯗ ꯀꯣꯟꯁꯤꯜꯂꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯍꯥꯏꯔꯒ ꯕꯅꯤꯅ ꯀꯣꯛꯇꯦꯜ ꯄꯥꯔꯇꯤꯗ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯪꯉꯤ ꯑꯚꯤꯅ ꯑꯗꯤꯇꯤꯒꯤ ꯂꯚꯔꯗꯨꯅ ꯏꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯑꯩ ꯎꯕꯗ ꯀꯣꯟꯁꯤꯜꯂꯛꯏ ꯃꯗꯨꯗ ꯑꯩꯒꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯀꯣꯠ ꯑꯗꯣ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ ꯑꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯈꯨꯝꯃꯤ ꯕꯅꯤꯅ ꯑꯗꯤꯇꯤꯗ ꯀꯅꯥꯅꯣ ꯑꯗꯨꯕꯨ ꯍꯪꯉꯤ ꯑꯚꯤꯅ ꯌꯥꯝ ꯃꯑꯣꯡ ꯃꯥꯟꯖꯗꯕꯅꯤ ꯃꯥꯏ ꯅꯨꯄꯥꯗꯣ ꯁꯛꯇꯨꯒ BMW ꯀꯥꯔꯒ ꯊꯧ ꯂꯩꯔꯝꯃꯤ ꯑꯗꯤꯇꯤꯅ ꯁꯔꯞ ꯑꯚꯤ ꯇꯔꯟ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯔꯝ ꯃꯣꯛꯄ ꯍꯁꯕꯦꯟ ꯑꯣꯏꯗꯣꯏꯅꯦ ꯕꯅꯤ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯖꯥꯠꯅꯤ ꯃꯥꯅ ꯈꯪꯄꯣꯠꯇꯦ ꯍꯪꯉꯨꯅꯨ ꯕꯅꯤ ꯑꯚꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯨꯏ ꯑꯉꯥꯎꯕꯒꯨꯝꯕꯅꯤ ꯑꯗꯤꯇꯤ ꯅꯨꯄꯥꯗꯣ ꯈꯨꯝꯃꯅꯤ ꯑꯗꯤꯇꯤꯅ ꯕꯅꯤ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯍꯟꯒꯗꯣꯏꯅꯣ ꯍꯪꯉꯤ ꯕꯅꯤꯅ ꯑꯩ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡꯗ ꯆꯠꯈ꯭ꯔꯅꯤ ꯁ꯭ꯇ꯭ꯔꯦꯠꯇ ꯄꯦꯔꯤꯁꯇ ꯆꯠꯈ꯭ꯔꯅꯤ ꯑꯗꯤꯇꯤꯅ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯕꯅꯤ ꯑꯪꯀꯜꯗꯨ ꯑꯣꯟꯊꯣꯛ ꯊꯨꯅꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯕꯅꯤ ꯑꯩ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯑꯚꯤꯅ ꯕꯅꯤ ꯅꯪ ꯌꯨꯝꯗꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯪꯗꯣꯏꯕ ꯕꯅꯤꯅ ꯍꯟꯗꯛꯀꯤ ꯇ꯭ꯔꯤꯞꯁꯤꯗꯗꯤ ꯆꯪꯉꯔꯣই ꯑꯗꯤꯇꯤꯅ ꯋꯥ ꯊꯩꯗꯣꯛꯅꯕ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯇꯥꯡꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯔꯦ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯁꯤꯗꯅ ꯑꯚꯤꯅ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯑꯍꯣꯡꯕ ꯂꯣꯏꯅ ꯂꯩꯔꯦ ꯕꯅꯤꯒ ꯑꯩꯒꯁꯤꯁꯨ ꯍꯥꯟꯅꯒꯤ ꯏꯃꯥꯟꯅꯕꯗꯣ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯏꯔꯝꯃꯒ ꯑꯚꯤ ꯊꯣꯛꯈ꯭ꯔꯦ ꯃꯨꯠ ꯅꯨꯡꯉꯥꯏꯇꯅ ꯃꯇꯣꯝꯇ ꯆꯠꯂꯤꯉꯩ ꯅꯦꯅꯥꯅ ꯕꯅꯤꯕꯨ ꯀꯧꯁꯤꯜꯂꯛꯏ ꯅꯪꯁꯨ ꯐꯝ ꯂꯥꯎ ꯁꯤꯗ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯕꯅꯤꯅ ꯂꯨꯍꯣꯡꯉꯕꯣ ꯅꯪꯕꯨ ꯅꯦꯅꯥꯅ ꯂꯨꯍꯣꯡꯗ꯭ꯔꯤꯗ ꯕꯅꯤꯅ ꯅꯆꯥ ꯀꯌꯥ ꯁꯨꯔꯒꯦ ꯐꯥꯒꯤ ꯇꯧꯏ ꯅꯦꯅꯥꯁꯨ ꯑꯣ ꯏꯆꯥ 3 ꯁꯨꯔꯦ ꯈꯨꯝꯂꯛꯏ ꯅꯣꯛꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯕꯅꯤꯅ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ ꯅꯪꯁꯦ ꯅꯦꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯕꯅꯤ ꯅꯪ ꯏꯍꯣꯡ ꯍꯣꯡꯗꯦ ꯊꯥꯏꯅꯗꯒꯤ ꯑꯗꯨꯕꯨ ꯑꯃꯈꯛꯇꯤ ꯎꯏ ꯊꯥꯏꯅꯒꯤ ꯕꯅꯤꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯣꯛꯇꯨꯅ ꯍꯔꯥꯎꯗꯨꯅꯇ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡ ꯂꯥꯡꯈꯤꯗ꯭ꯔꯦ ꯃꯣꯃꯣ ꯅꯣꯛꯏ ꯕꯅꯤ ꯅꯦꯅꯥꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯗꯤꯇꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯌꯥꯏꯉꯪ ꯇꯩꯕ ꯅꯨꯃꯤꯠꯅꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯤꯇꯤ ꯌꯥꯏꯉꯪ ꯇꯩꯔꯤ ꯃꯈꯣꯏ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯤ ꯑꯚꯤ ꯖ꯭ꯋꯥꯔ ꯄꯥꯝꯅ ꯁꯥꯟꯅꯔꯤ ꯖ꯭ꯋꯥꯔ ꯁꯦꯜ ꯃꯥꯡꯕꯗꯨ ꯎꯕꯗ ꯕꯅꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯗꯤꯇꯤ ꯕꯅꯤꯒꯤ ꯇꯤꯚꯤ ꯁꯣ ꯊꯥꯔꯛꯏ ꯕꯅꯤꯁꯨ ꯌꯦꯡꯉꯤ ꯑꯗꯤꯇꯤ ꯊꯣꯛꯈ꯭ꯔꯦ ꯑꯚꯤ ꯆꯪꯉꯛꯇꯨꯅ ꯕꯅꯤꯅ ꯌꯦꯡꯂꯤꯕ ꯆꯦꯅꯦꯜ ꯑꯗꯣ ꯀ꯭ꯔꯤꯀꯦꯠ ꯃꯦꯆ ꯑꯃꯗ ꯍꯣꯡꯗꯣꯛꯏ ꯕꯅꯤ ꯁꯥꯎꯗꯨꯅ ꯑꯚꯤꯅ ꯌꯦꯡꯂꯤꯕ ꯇꯤꯚꯤꯗꯣ ꯃꯨꯊꯠꯂꯤ ꯑꯚꯤ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯩꯅꯣ ꯑꯚꯤꯅ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯆꯍꯤ 9ꯒꯤ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯎꯅꯕ ꯑꯗꯨꯁꯨ ꯑꯗꯤꯇꯤꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯣꯜ ꯀꯌꯥꯔꯛ ꯇꯧꯏ 20-30 ꯍꯟꯅ ꯐꯥꯎꯕ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯇꯦ ꯑꯗꯨꯒ ꯍꯪꯉꯤꯅꯦ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯅꯣꯅ ꯅꯪ ꯑꯩꯈꯣꯏꯕꯨ ꯀꯥꯎꯈ꯭ꯔꯕꯅꯤ ꯕꯅꯤꯅ
ꯑꯩꯅ ꯆꯠꯂꯤꯕꯗꯣ ꯁꯤꯇꯤ ꯑꯅꯧ ꯑꯅꯧꯕ ꯃꯐꯝ ꯀꯌꯥꯅꯤ ꯑꯩ ꯑꯗꯨ ꯑꯦꯗꯥꯞ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯀꯣꯜ ꯇꯧꯕ ꯉꯝꯗꯕꯅꯤ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯕ ꯆꯠꯂꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯗꯣ ꯐꯪꯅꯅꯕ ꯆꯠꯂꯤꯕꯅꯤ ꯑꯕꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯀꯦꯔꯤꯌꯔ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯪꯒꯤ ꯑꯦꯛꯁꯀ꯭ꯌꯨꯁꯦꯁ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯎꯗ꯭ꯔꯕ ꯅꯠꯇ꯭ꯔꯣꯗꯣ ꯕꯅꯤꯅ ꯑꯗꯤꯇꯤꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯄꯥꯎ ꯇꯣꯏꯅ ꯐꯥꯎꯅꯗ꯭ꯔꯕꯁꯨ ꯅꯪꯗꯧꯅ ꯑꯩꯉꯣꯟꯗ ꯁꯥꯎꯗꯦ ꯑꯗꯤꯇꯤ ꯑꯕꯤꯅ ꯑꯗꯨꯕꯨꯔꯣ ꯑꯗꯤꯇꯤꯅ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯑꯦꯛꯁꯄꯦꯛ ꯇꯧꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯗꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯁꯤ ꯐꯥꯎꯕ ꯅꯪ ꯂꯥꯛꯀꯅꯤ ꯈꯜꯂꯝꯃꯣꯏ ꯅꯪ ꯅꯣꯏ ꯄꯄꯥꯒꯤ ꯑꯔꯣꯏꯕ ꯄꯣꯠꯂꯣꯏꯕ ꯐꯥꯎꯕ ꯂꯥꯛꯄ꯭ꯔꯣ ꯂꯥꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯌꯨ ꯑꯕꯤ ꯑꯃꯗꯤ ꯕꯅꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯕꯅꯤꯅ ꯑꯗꯤꯇꯤꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯔꯅꯨ ꯃꯁꯤꯅꯤ ꯑꯩꯒꯤ ꯁꯛꯂꯣꯟ ꯍꯥꯏꯕꯗꯣ ꯍꯥꯏꯗꯨꯅ ꯊꯣꯛꯀꯦ ꯇꯧꯏ ꯑꯕꯤꯅ ꯑꯗꯨꯔ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯏꯀꯥꯏ ꯈꯪꯗꯕ ꯅꯪ ꯀꯣꯛ ꯐꯖꯅ ꯆꯥꯛꯏ ꯕꯅꯤ ꯕꯅꯤꯅ ꯑꯩ ꯅꯪꯗꯧꯅ ꯇꯧꯗꯦ ꯌꯨꯗ ꯂꯥꯏꯆꯨꯕ ꯖ꯭ꯋꯥꯔꯗ ꯂꯥꯏꯆꯨꯕ ꯒꯙꯥ ꯅꯪꯗꯧꯅ ꯇꯧꯗꯦ ꯍꯥꯏꯔꯨꯕꯗꯒꯤ ꯑꯕꯤꯅ ꯕꯅꯤꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯕꯅꯤ ꯑꯃꯨꯛ ꯉꯛꯊꯤ ꯆꯠꯄꯤ ꯑꯕꯤꯁꯨ ꯆꯠꯄꯤ ꯏꯃꯨꯡ ꯑꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯔꯝꯃꯤ ꯑꯗꯤꯇꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯕꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯈꯠꯅꯕꯗꯣ ꯈꯥꯝꯗꯣꯛꯏ ꯈꯨꯗꯛ ꯑꯗꯨꯗ ꯕꯅꯤ ꯑꯃꯗꯤ ꯑꯕꯤ ꯆꯥꯝꯊꯣꯛꯅꯍꯜꯂꯤ ꯑꯃꯒ ꯑꯃꯒ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯩ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯡꯏ ꯍꯔꯥꯎꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯅꯤ ꯑꯃꯗꯤ ꯅꯦꯅꯥ ꯎꯗꯥꯏꯄꯨꯔꯗ ꯀꯣꯏꯕ ꯆꯠꯂꯝꯃꯤ ꯅꯣꯡ ꯃꯗꯨꯗ ꯎꯗꯥꯏꯄꯨꯔꯗ ꯌꯦꯡꯕ ꯌꯥꯕ ꯇꯨꯔꯤꯁ ꯏꯁꯄꯣꯠ ꯃꯌꯥꯝ ꯑꯃ ꯆꯠꯅꯅꯕ ꯍꯣꯠꯅꯩ ꯅꯦꯅꯥꯅ ꯃꯔꯩꯕꯥꯛꯀꯤ ꯐꯖꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤ ꯑꯗꯨꯒ ꯕꯅꯤꯅ ꯃꯤꯔꯝꯒꯤ ꯐꯖꯕꯒꯤ ꯃꯇꯥꯡꯗ ꯁꯩꯊꯥꯔꯤ ꯕꯅꯤꯅ ꯅꯣꯡꯃꯗꯤ ꯅꯪ ꯑꯩꯅ ꯁꯦꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣꯗ ꯄꯨꯕꯤꯗꯣꯏꯅꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯃꯇꯟ ꯕꯔꯒꯔ ꯄꯤꯖꯅꯕ ꯅꯪ ꯉꯥꯎꯗꯨꯅ ꯆꯠꯀꯅꯤ ꯅꯦꯅꯥꯅ ꯅꯣꯡꯃꯗꯤ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯗꯒꯤ ꯁꯦꯝꯕ ꯃꯇꯟ ꯕꯤꯔꯌꯥꯅꯤ ꯄꯤꯖꯒꯅꯤ ꯑꯗꯨꯗꯒꯤ ꯅꯪ ꯃꯇꯟ ꯕꯔꯒꯔꯒꯗꯣ ꯂꯣꯏꯅ ꯀꯥꯎꯈꯤꯅꯤ ꯕꯅꯤꯅ ꯖꯣꯍꯥꯅꯦꯁꯕꯔꯒꯀꯤ ꯋꯥꯔꯜ ꯀꯞ ꯑꯦꯟꯗꯔꯁꯅ ꯒꯣꯜ ꯆꯜꯂꯒ ꯀꯥꯈꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯅꯦꯅꯥꯅ ꯋꯥꯈꯗꯦ ꯁ꯭ꯇꯦꯗꯤꯌꯝꯗ ꯃꯍꯦꯟꯗ꯭ꯔ ꯁꯤꯡ ꯙꯣꯅꯤꯅ ꯁꯤꯛꯁꯔ ꯀꯟꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯕꯅꯤꯅ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯅꯨꯡꯁꯥ ꯅꯦꯅꯥꯅ ꯕꯣꯝꯕꯦꯒꯤ ꯅꯣꯡ ꯖꯝ ꯖꯝ ꯆꯨꯕ ꯕꯅꯤꯅ ꯅꯣꯡꯃꯗꯤ ꯅꯪ ꯑꯉꯥꯡ ꯑꯅꯤꯒꯤ ꯑꯅꯣꯏꯕ ꯃꯃꯥ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯐꯤꯠ ꯑꯣꯏꯔꯒ ꯑꯃꯗꯤ ꯍꯦꯔꯣ ꯃꯥꯜꯂꯒ ꯑꯗꯨꯝ ꯂꯩꯅꯤ ꯅꯦꯅꯥꯅ ꯑꯉꯥꯡ ꯑꯅꯤꯕꯨ ꯅꯠꯇꯦꯅꯦ ꯑꯉꯥꯡ 6ꯀꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯇꯤꯚꯤ ꯀꯥꯗ ꯏꯆꯥ ꯃꯌꯥꯝꯒ ꯍꯦꯔꯤ ꯄꯣꯇꯔ ꯄꯥꯔꯠ ꯃꯌꯥꯝ ꯑꯃ ꯌꯦꯡꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯐ꯭ꯔꯤꯀꯥꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯅꯪ ꯅꯁꯥꯒꯤ ꯈꯨꯃꯨꯛ ꯁꯦꯒꯥꯏꯕꯗꯣ ꯐꯣꯠꯂꯒ ꯂꯩꯗꯣꯏꯅꯤ ꯈꯪꯉꯕ ꯕꯅꯤ ꯅꯦꯅꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯂꯣꯏ ꯂꯥꯜꯂꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝꯅ ꯇꯣꯡꯉꯥꯜꯂꯤ ꯅꯦꯅꯥꯅ ꯑꯗꯨꯁꯨ ꯈꯪꯉꯤ ꯑꯩ ꯕꯅꯤ ꯍꯥꯏꯔꯛꯏ ꯅꯦꯅꯥ ꯑꯃꯗꯤ ꯕꯅꯤ ꯖꯦꯄꯨꯔꯒꯤ ꯐꯣꯔꯠ ꯑꯃꯒꯤ ꯃꯇꯣꯟꯗ ꯐꯝꯂꯤ ꯕꯅꯤꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ ꯑꯗꯨꯁꯨ ꯆꯠꯅꯅꯕ ꯍꯥꯏꯔꯤ ꯅꯦꯅꯥ ꯕꯅꯤꯒꯤ ꯇꯤꯀꯦꯠ ꯑꯗꯣ ꯄꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯈ꯭ꯔꯦ ꯕꯅꯤ ꯑꯃꯗꯤ ꯅꯦꯅꯥ ꯐꯣꯔꯠ ꯑꯗꯨꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯅꯨꯃꯤꯠ ꯆꯪꯈꯤꯕꯒꯤ ꯁꯛꯇꯝ ꯑꯗꯣ ꯌꯦꯡꯃꯤꯟꯅꯩ ꯕꯅꯤ ꯑꯃꯗꯤ ꯅꯦꯅꯥ ꯀꯥꯔ ꯑꯃꯗ ꯍꯜꯂꯛꯃꯤꯟꯅꯩ ꯕꯅꯤꯅ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯑꯩ ꯇ꯭ꯔꯦꯀꯤꯡ ꯑꯃꯦꯔꯤꯀா ꯀꯧꯕ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯀꯣꯂꯦꯖ ꯁꯥꯇ꯭ꯔ 14 ꯄꯨꯗꯨꯅ ꯑꯩꯅ ꯇ꯭ꯔꯦꯀꯤꯡ ꯂꯤꯗ ꯇꯧꯗꯨꯅ ꯇ꯭ꯔꯦꯛ ꯑꯃ ꯆꯠꯂꯝꯃꯤ ꯑꯩ ꯅꯨꯃꯤꯠ 9ꯅꯤ ꯃꯇꯨꯡꯗ ꯍꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯃꯣꯕꯥꯏꯜ ꯐꯣꯟ ꯊꯝꯃꯝꯃꯤ ꯐꯣꯟ ꯑꯗꯨꯗ ꯚꯣꯏꯁ ꯃꯦꯁꯦꯖ 155 ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯑꯩꯒꯤ ꯄꯄꯥ ꯂꯩꯇꯕꯒꯤ ꯄꯄꯥ ꯃꯟꯗꯦꯗ ꯂꯩꯇꯕꯅꯤ ꯑꯩꯅ ꯁꯦꯇꯔꯗꯦꯗ ꯈꯪꯉꯤ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯄꯄꯥꯒꯤ ꯁꯪꯁꯀꯥꯔ ꯌꯥꯎꯕ ꯐꯥꯎꯕ ꯐꯪꯂꯝꯗꯦ ꯊꯥ 2-3 ꯍꯦꯟꯅ ꯑꯩ ꯀꯅꯥꯃꯠꯇꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯅꯦꯅꯥ ꯕꯅꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕꯁꯤꯡ ꯑꯗꯣ ꯎꯕꯗ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯕꯅꯤꯗ ꯉꯥꯊꯔꯝꯃꯤ ꯃꯈꯣꯏ ꯍꯜꯂꯛꯂꯦ ꯑꯕꯤ ꯖ꯭ꯋꯥꯔ ꯀꯟꯅ ꯁꯥꯟꯅꯔꯤ ꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯗꯨꯅ ꯂꯨꯄꯥ 10,000 ꯊꯥꯖꯤꯜꯂꯤ ꯄꯩꯁꯥ ꯃꯥꯡꯉꯤ ꯑꯕꯤꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯃꯕꯥꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤ ꯕꯅꯤꯅ ꯅꯪꯒꯤ ꯕꯥꯔꯒꯤ ꯃꯇꯥꯡꯗ ꯑꯩ ꯄꯥꯎ ꯇꯥꯔꯤ ꯑꯕꯤ ꯑꯗꯨ ꯂꯨꯄꯥ ꯀꯌꯥ ꯗ꯭ꯌꯨ ꯆꯠꯂꯤꯅꯣ ꯍꯪꯉꯤ ꯑꯕꯤꯅ ꯂꯥꯛ 50,000ꯅꯤ ꯕꯅꯤꯅ ꯑꯩꯒꯤ ꯁꯦꯚꯤꯡ ꯇꯧꯕ ꯄꯩꯁꯥ ꯈꯔ ꯂꯩ ꯃꯗꯨꯗꯒꯤ ꯂꯧꯔꯣ ꯍꯥꯏꯔꯝꯃꯤ ꯑꯕꯤꯅ ꯅꯪꯒꯤ ꯗꯣꯂꯔ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯐ꯭ꯔꯦꯟꯗship ꯑꯁꯤꯕꯨ ꯂꯩꯕ ꯌꯥꯒꯗ꯭ꯔꯅꯦ ꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯥꯏꯔꯛꯏ ꯑꯕꯤꯅ ꯏꯕꯥꯅꯤ ꯋꯤꯁꯀꯤ ꯄꯦꯛ ꯑꯃꯃꯝꯇ ꯆꯦꯌꯔꯁ ꯇꯧꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯕꯥꯅꯤ ꯆꯦꯌꯔꯁ ꯇꯧꯏ ꯕꯅꯤ ꯕꯤꯌꯔ 2 ꯄꯥꯏꯗꯨꯅ ꯅꯦꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯅꯦꯅꯥ ꯕ꯭ꯔꯤꯀꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯕꯅꯤꯅ ꯅꯦꯅꯥ ꯅꯪ ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯩꯔꯝꯃꯤꯅꯣ ꯍꯪꯖꯤꯜꯂꯤ ꯕ꯭ꯔꯤꯀꯝ ꯑꯃꯗꯤ ꯕꯅꯤ ꯁꯥꯎꯅꯔꯛꯏ ꯅꯦꯅꯥꯅ ꯈꯥꯝꯗꯣꯛꯏ ꯕ꯭ꯔꯤꯀꯝ ꯆꯠꯈ꯭ꯔꯦ ꯅꯦꯅꯥꯅ ꯕꯅꯤ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯕꯅꯤꯅ ꯅꯪꯒ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯕ ꯄꯥꯝꯃꯤ ꯅꯦꯅꯥꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯕ꯭ꯔꯤꯀꯝ ꯀꯧꯔꯤꯕꯅꯤ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯕꯗꯤ ꯕꯅꯤꯅ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯕꯗꯤ ꯀꯩꯗꯧꯔꯕ ꯅꯦꯅꯥꯅ ꯃꯤꯀꯨꯞꯈꯔ ꯂꯩꯔꯕꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤ ꯑꯃꯨꯛꯀꯁꯨ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯕꯅꯤꯅ ꯅꯦꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯅꯛꯁꯤꯜꯂꯛꯏ ꯅꯦꯅꯥ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ ꯕꯅꯤ ꯅꯦꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯦꯅꯥ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯝꯃꯤ ꯅꯦꯅꯥꯅꯁꯨ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯈꯨꯝꯃꯛꯏ ꯅꯦꯅꯥꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕꯁꯤꯅ ꯑꯍꯧꯕꯅꯤ
ꯃꯈꯥ ꯇꯥꯔꯛꯄꯗꯤ I love you ꯍꯥꯏꯅꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯣ ꯋꯥꯍꯩ ꯑꯍꯨꯝꯗꯣ ꯀꯨꯏꯅ ꯊꯝꯕ ꯉꯝꯃꯣꯏ ꯕꯅꯤꯅ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯧꯖꯤꯛ ꯍꯥꯏꯅꯔꯁꯤ ꯅꯦꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯦꯅꯥꯅ ꯕꯅꯤ ꯑꯩꯒꯤ ꯈꯨꯠ ꯑꯁꯦ ꯊꯥꯗꯣꯛꯑꯣ ꯑꯩ ꯌꯥꯝꯅ ꯆꯝꯖꯕ ꯅꯨꯄꯤꯅꯤ ꯑꯆꯝꯕ ꯃꯍꯤꯡꯗ ꯂꯩꯖꯕꯤꯅꯤ ꯅꯪ ꯂꯥꯟꯕꯗꯤ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯕꯨ ꯅꯪꯒ ꯑꯩꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯄꯤꯌꯨ ꯕꯅꯤꯅ ꯑꯩ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯀꯣꯟꯁꯤꯜꯂꯤ ꯅꯦꯅꯥꯅ ꯑꯗꯨꯏꯗꯤ ꯅꯪ ꯄꯦꯔꯤꯁꯇ ꯆꯠꯂꯨꯔꯅꯨ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟ ꯑꯣꯏꯔꯤꯕ ꯊꯕꯛꯇꯣ ꯊꯥꯗꯣꯛꯑꯣ ꯅꯪ ꯇ꯭ꯔꯦꯚꯦꯜ ꯇꯧꯕ ꯇꯣꯛꯑꯣ ꯃꯔꯝꯗꯤ ꯑꯩ ꯅꯪꯒꯤ ꯅꯇꯨꯡꯗ ꯏꯟꯕ ꯉꯝꯃꯣꯏ ꯏꯃꯥ ꯏꯄꯥ ꯑꯩꯒꯤ ꯀ꯭ꯂꯤꯅꯤꯛ ꯄꯨꯝꯅꯃꯛ ꯁꯤꯗ ꯂꯣꯏꯅ ꯂꯩꯔꯤ ꯑꯩ ꯀꯔꯝꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ ꯐꯔꯦ ꯅꯪ ꯄꯦꯔꯤꯁꯇꯒꯤ ꯑꯩꯕꯨ ꯎꯅꯕ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯥꯛꯑꯣ ꯑꯗꯨꯒ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯗ ꯐꯖꯅ ꯂꯩꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯕꯅꯤꯅ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯝꯃꯤ ꯅꯦꯅꯥ ꯑꯩ ꯍꯦꯛ ꯍꯥꯏꯕꯒ ꯅꯦꯅꯥꯅ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯈꯪꯉꯦ ꯕꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯔꯒ ꯆꯦꯠꯅ ꯀꯣꯟꯅꯔꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯏꯕꯥꯅꯤ ꯑꯃꯒ ꯀꯥꯎꯊꯣꯛꯅꯅꯕ ꯂꯥꯞꯊꯣꯛꯅꯅꯕ ꯄꯥꯝꯃꯤꯁꯦ ꯕꯥꯏ ꯍꯥꯏꯔꯛꯏ ꯕꯅꯤꯅ ꯃꯤꯅꯤꯠ 5 ꯈꯛ ꯅꯦꯅꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯕꯅꯤ ꯕꯅꯤꯅ ꯁꯦꯀꯦꯟ 5 ꯈꯛ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯊꯃꯣꯏ ꯀꯥꯏꯅ ꯀꯣꯟꯅꯩ ꯑꯗꯨꯒ ꯅꯦꯅꯥ ꯕꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯤꯇꯤꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯃꯃꯥꯟꯅꯕꯤ ꯄꯨꯟꯅ ꯌꯥꯎꯔꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯑꯗꯤꯇꯤꯅ ꯕꯅꯤ ꯑꯚꯤꯗ ꯅꯨꯡꯁꯤꯅ ꯀꯣꯜꯂꯝꯃꯤ ꯅꯦꯅꯥ ꯑꯃꯗꯤ ꯕꯅꯤꯁꯨ ꯀꯥꯏꯅꯔꯝꯈꯤ ꯅꯦꯅꯥ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯕꯅꯤ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯕꯅꯤ ꯃꯌꯨꯝꯗ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯀꯥꯗꯣ ꯃꯩ ꯊꯥꯜꯂꯤ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯃꯄꯥ ꯃꯃꯥꯒꯤ ꯐꯣꯇꯣꯁꯤꯡꯗꯣ ꯌꯦꯡꯖꯩ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝ ꯑꯃ ꯑꯍꯥꯟꯕ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯗꯨꯅ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯂꯝꯗꯥꯏꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯃꯄꯥꯅ ꯕꯅꯤꯗ ꯌꯨꯝꯁꯦ ꯅꯪ ꯂꯩꯇ꯭ꯔꯕꯅꯤ나 이항 ꯍꯥꯡꯂꯅꯤꯅꯦ ꯕꯅꯤꯅ ꯄꯄꯥ ꯑꯩꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯁꯤꯒꯤ ꯍꯔꯥꯎꯗ꯭ꯔꯣ ꯃꯄꯥꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯇꯧ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯊꯨꯡꯉꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯕꯣꯔ ꯄꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯁ꯭ꯇꯦꯞ ꯃꯥ ꯑꯗꯣ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯕꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯖꯩ ꯕꯥꯏꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯅꯦꯅꯥꯒꯤ ꯊꯣꯡ ꯕꯦꯜ ꯈꯤꯡꯉꯤ ꯅꯦꯅꯥ ꯍꯥꯡꯗꯣꯛꯂꯨꯏ ꯕꯅꯤ ꯂꯥꯛꯄ ꯎꯕꯗ ꯉꯛꯂꯝꯃꯤ ꯅꯦꯅꯥꯅ ꯅꯪ ꯄꯦꯔꯤꯁ ꯆꯠꯇ꯭ꯔꯕꯣ ꯕꯅꯤꯅ ꯑꯩ ꯄꯦꯔꯤꯁ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯑꯗꯨꯒ ꯊꯕꯛꯀꯤ ꯑꯣꯐꯔꯗꯨꯁꯨ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯅꯦꯅꯥꯅ ꯑꯁꯦꯡꯀꯤ ꯀꯩꯒꯤꯅꯣ ꯍꯪꯉꯛꯏ ꯕꯅꯤꯅ ꯑꯩ ꯅꯪ ꯑꯃꯨꯛ ꯀꯥꯏꯅꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯏ ꯃꯗꯨ ꯇꯥꯕꯗ ꯅꯦꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯈꯪꯍꯧꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯣ ꯕꯅꯤꯅ ꯇꯩꯊꯣꯛꯄꯤ ꯑꯃꯗꯤ ꯕꯅꯤꯅ ꯅꯦꯅꯥꯗ ꯃꯦꯔꯦꯖ ꯄ꯭ꯔꯄꯣꯖꯦꯜ ꯑꯣꯏꯅ ꯈꯨꯗꯣꯞ ꯑꯃ ꯄꯤꯔꯝꯃꯤ ꯅꯦꯅꯥꯁꯨ ꯌꯥꯔꯦ ꯅ꯭ꯌꯨ ꯌꯔꯗꯣ ꯂꯥꯛꯄ ꯉꯥꯏꯃꯤꯟꯅꯩ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯦꯅꯥ ꯑꯃꯗꯤ ꯕꯅꯤ ꯊꯨꯡꯅꯈꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯕꯒꯦ ꯑꯗꯣꯝꯒꯤ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣꯝꯒꯤ ꯇꯥꯡꯂꯕ ꯃꯇꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ